ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯄꯪꯕ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯅꯨꯄꯤ ꯍꯥꯠꯈꯤꯕ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯑꯜꯄꯅ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯔꯕ ꯂꯩꯕꯥꯛ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯐꯝꯁꯤꯡꯗ ꯃꯥꯒꯤ ꯀꯥꯡꯕꯨ ꯈꯥꯏꯗꯣꯛꯅꯗꯨꯅ ꯈꯨꯜꯂꯥꯛꯄ ꯑꯃꯃꯝ ꯊꯝꯂꯝꯃꯤ꯫ ꯆꯤꯡꯒꯤ ꯂꯝꯗꯁꯨ ꯈꯨꯜꯂꯥꯛꯄ ꯑꯃ ꯊꯝꯂꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯃꯤꯕꯨ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯅꯤꯡꯊꯧ ꯑꯃꯈꯛꯅꯤ꯫ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯆꯥꯎꯏ, ꯑꯗꯨꯕꯨ ꯃꯤꯅ ꯇꯝꯁꯤꯜꯂꯛꯄ ꯄꯥꯎ ꯑꯃꯗ ꯑꯆꯨꯝ ꯑꯔꯥꯜ ꯈꯪꯗꯅ ꯍꯦꯛꯇ ꯊꯥꯖꯒꯜꯂꯤ꯫ ꯅꯤꯡꯊꯧꯗꯣ ꯃꯥꯒꯤ ꯑꯍꯥꯟꯕ ꯅꯨꯄꯤ ꯑꯗꯨ ꯃꯤꯔꯣꯜꯂꯤꯉꯩꯗ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯃꯛ ꯃꯥꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯑꯗꯨ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯅꯤꯡꯊꯧꯗꯣ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯜꯒꯤ ꯋꯥꯈꯜꯗ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯨꯍꯣꯡ ꯀꯩꯍꯣꯡꯕꯒꯤ ꯋꯥꯈꯜ ꯈꯟꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯈꯨꯕꯝ ꯑꯁꯤꯒꯤꯗꯃꯛꯇ ꯃꯆꯥ ꯑꯃꯠꯇꯗꯤ ꯌꯥꯎꯗꯕ ꯌꯥꯔꯣꯏ ꯈꯜꯂꯗꯨꯅ ꯃꯥꯒꯤ ꯑꯅꯤꯁꯨꯕ ꯅꯨꯄꯤ ꯑꯃ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯗꯣ ꯈꯨꯜꯗ ꯂꯥꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯁꯦꯅꯥꯄꯇꯤ ꯑꯗꯨ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯑꯣꯏ ꯑꯃꯈꯛ ꯑꯣꯏꯔꯝꯃꯤ꯫ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯅꯥꯏ ꯅꯨꯄꯤ ꯑꯃꯒ ꯃꯥꯒ ꯅꯨꯡꯁꯤꯅꯖꯩ꯫ ꯃꯈꯣꯏ ꯑꯅꯤꯅ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯅꯨꯄꯤ ꯊꯤꯗꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯊꯤꯔꯕꯁꯨ ꯃꯅꯥꯏ ꯅꯨꯄꯤ ꯂꯩꯃꯕꯨ ꯂꯨꯍꯣꯡꯍꯟꯅꯅꯕ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯈꯣꯏ ꯑꯅꯤ ꯍꯦꯛ ꯂꯨꯍꯣꯡꯈꯤꯕꯒ ꯊꯕꯛ ꯑꯁꯤ ꯂꯥꯏꯔꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯗꯨ ꯑꯄꯪꯕ ꯑꯣꯏꯖꯔꯕꯁꯨ ꯃꯤꯅ ꯍꯥꯏꯕꯗ ꯄꯥꯛꯅ ꯌꯥꯒꯟꯗꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯃꯥꯅ ꯁꯥꯎꯔꯛꯂꯕꯗꯤ, ꯃꯤꯅꯨꯡꯁꯤ ꯌꯥꯎꯔꯛꯇ꯭ꯔꯕ ꯃꯇꯝꯗꯗꯤ ꯃꯤꯕꯨ ꯇꯝꯊꯤꯅ ꯍꯥꯠꯂꯝꯃꯤ꯫ ꯃꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯃꯨꯛꯁꯨ ꯀꯤꯖꯩ꯫ ꯈꯥꯡꯕ ꯀꯟꯅ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯈꯟꯅ ꯂꯩꯔꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯈꯨꯜꯗ ꯁꯦꯅꯥꯄꯇꯤꯒ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯃꯍꯥꯔꯥꯅꯤ ꯂꯩꯈꯤꯗꯕꯁꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯕꯨ ꯀꯩꯗꯧꯔꯨꯅꯤ? ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯁꯤꯈꯤꯒꯗꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯁꯨ ꯑꯩꯅ ꯁꯤꯈ꯭ꯔꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯁꯤ ꯁꯤꯟꯅꯔꯝꯒꯗꯕ ꯏꯆꯥ ꯑꯃꯗꯤ ꯄꯥꯝꯃꯤ꯫ ꯋꯥꯗꯨꯗ ꯁꯦꯅꯥꯄꯇꯤꯗꯨ ꯃꯩ ꯍꯧꯅ ꯆꯥꯛꯂꯦ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯁꯨꯝ ꯂꯥꯛꯄꯗ ꯆꯤꯡꯒꯤ ꯈꯨꯜꯂꯥꯛꯄ ꯉꯝꯕ ꯃꯥꯒꯤ ꯃꯤꯑꯣꯏ ꯈꯔꯒ ꯂꯣꯏꯅꯅ ꯆꯤꯡꯗꯒꯤ ꯀꯨꯝꯊꯔꯛꯄ ꯇꯥꯟꯖꯥꯅꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯎꯔꯦ꯫ ꯁꯒꯣꯜ ꯑꯗꯨ ꯈꯥꯝꯂꯒ ꯃꯈꯣꯏꯅ ꯀꯨꯝꯊꯔꯛꯄ ꯎꯏ꯫ ꯉꯝꯕꯁꯨ ꯅꯤꯡꯊꯧꯕꯨ ꯎꯕꯗ ꯈꯣꯡꯂꯩ ꯊꯨꯔꯛꯏ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯈꯨꯜꯂꯥꯛꯄ ꯉꯝꯕꯕꯨ ꯑꯇꯩ ꯈꯨꯜꯂꯥꯛꯄꯁꯤꯡꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕ, ꯊꯥꯖꯕ ꯍꯦꯜꯂꯝꯃꯤ꯫ ꯉꯝꯕ ꯊꯨꯅ ꯂꯥꯛꯂꯒ ꯅꯤꯡꯊꯧ ꯑꯗꯨꯗ ꯊꯧꯒꯜ ꯇꯧꯔꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯀꯗꯥꯏꯗ ꯆꯠꯄꯤꯔꯨꯕꯅꯣ? ꯉꯁꯤꯗꯤ ꯈꯨꯜ ꯌꯦꯡꯕ ꯑꯣꯏꯅ ꯆꯠꯊꯣꯔꯛꯄꯅꯤ꯫ ꯅꯪꯗꯤ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯉꯝꯕ? ꯉꯁꯤꯗꯤ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯒꯦ ꯍꯥꯏꯗꯅ ꯂꯥꯛꯄꯅꯤ꯫ ꯅꯤꯡꯊꯧ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯌꯦꯡꯂꯛꯏ꯫ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯨꯗꯒꯤ ꯅꯨꯄꯤ ꯑꯅꯤꯈꯛ ꯌꯥꯎꯏ꯫ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯝ ꯁꯥꯡꯕꯤ ꯑꯗꯨꯗꯤ ꯌꯦꯡꯕꯗ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ, ꯌꯥꯝꯅꯁꯨ ꯆꯝꯃꯤ꯫ ꯏꯪ ꯇꯞꯅ ꯂꯦꯞꯄꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯅꯨꯄꯤ ꯑꯗꯨꯗ ꯀꯧꯔꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯃꯆꯥ, ꯅꯪꯒꯤ ꯅꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ? ꯅꯨꯄꯤ ꯑꯅꯤꯗꯨ ꯌꯦꯡꯈꯠꯂꯛꯏ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯀꯧꯔꯤꯕꯗꯨ ꯀꯔꯝꯕꯗꯅꯣ ꯈꯪꯗ꯭ꯔꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯈꯨꯠ ꯊꯤꯜꯂꯒ ꯑꯣꯏꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯕꯨꯅꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ꯫ ꯃꯤꯃꯤ ꯈꯔ ꯆꯈꯠꯂꯛꯇꯨꯅ, ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯃꯤꯡ ꯃꯤꯃꯤ ꯀꯧꯖꯩ꯫ ꯅꯨꯄꯤꯗꯨ ꯅꯤꯡꯊꯧꯗꯨꯗ ꯋꯥꯔꯤ ꯁꯥꯔꯛꯄ ꯃꯇꯝꯗ ꯃꯊꯛꯇ ꯐꯥꯎꯕ ꯌꯦꯡꯈꯠꯂꯛꯇꯦ꯫ ꯅꯤꯡꯊꯧ ꯑꯗꯨ ꯅꯨꯄꯤ ꯑꯗꯨ ꯎꯕꯗ ꯅꯨꯡꯁꯤꯕ ꯄꯣꯛꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯏꯍꯥꯟ ꯍꯥꯟꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯜꯕꯨ ꯊꯦꯡꯅꯕꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯜꯁꯨ ꯌꯥꯝꯅ ꯆꯝꯕ ꯅꯨꯄꯤꯅꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯃꯤꯃꯤꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯁꯤꯜꯂꯒꯦ ꯍꯥꯏꯅ ꯂꯦꯞꯂꯝꯃꯤ꯫ ꯅꯤꯡꯊꯧꯗꯨ ꯉꯥꯏꯍꯥꯛ ꯃꯉꯝꯕꯗ ꯇꯥꯎꯔꯨꯔꯦ꯫ ꯉꯝꯕꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯉꯝꯕ, ꯍꯌꯦꯡ ꯑꯩꯒꯤ ꯀꯣꯅꯨꯡꯗ ꯂꯥꯛꯎ, ꯋꯥ ꯑꯃꯇ ꯈꯟꯅꯁꯤ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯁꯨ ꯍꯟꯈ꯭ꯔꯒꯦ꯫ ꯅꯪꯁꯨ ꯂꯩꯒꯗꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯂꯩꯁꯤꯜꯂꯨ꯫ ꯐꯒꯅꯤ ꯅꯤꯡꯊꯧ, ꯑꯩ ꯍꯌꯦꯡ ꯑꯗꯣ ꯁꯣꯏꯗꯅ ꯂꯥꯛꯆꯔꯒꯦ꯫ ꯅꯤꯡꯊꯧꯗꯨ ꯁꯦꯅꯥꯄꯇꯤꯒ ꯂꯣꯏꯅꯅ ꯍꯟꯈ꯭ꯔꯦ꯫ ꯁꯦꯅꯥꯄꯇꯤ ꯑꯗꯨꯗꯤ ꯁꯣꯝꯗ ꯃꯊꯟꯇ ꯍꯔꯥꯎꯖꯔꯝꯃꯤ, ꯃꯔꯝꯗꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯊꯤꯕ ꯆꯠꯃꯤꯟꯅꯔꯒ ꯊꯤꯔꯒ ꯍꯜꯂꯛꯇꯦ꯫ ꯀꯣꯅꯨꯡ ꯌꯧꯕꯗ ꯁꯦꯅꯥꯄꯇꯤꯗꯨ ꯂꯩꯃꯕꯨ ꯎꯅꯕ ꯂꯣꯟꯅ ꯃꯐꯝ ꯑꯃꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯃꯁꯨ ꯁꯦꯅꯥꯄꯇꯤꯗꯨ ꯆꯠꯈꯤꯕ ꯎꯔꯨꯕ ꯃꯇꯨꯡꯗ ꯇꯞꯅ ꯏꯟꯅꯔꯛꯏ꯫ ꯀꯝꯗꯧꯔꯒꯦ? ꯏꯅꯤꯡꯊꯧꯕꯨ ꯅꯨꯄꯤ ꯑꯇꯣꯝꯕ ꯑꯃ ꯊꯤꯒꯅꯤꯅ ꯍꯥꯏꯕꯗꯨꯕꯨ ꯊꯦꯡꯅꯔꯛꯑꯕꯣ? ꯑꯩꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ꯫ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕ ꯁꯤꯜꯂꯤꯕ ꯄꯨꯝꯕꯁꯦ ꯈꯪꯈ꯭ꯔꯕꯗꯤ ꯑꯩꯈꯣই ꯁꯣꯏꯗꯅ ꯁꯤꯒꯅꯤ꯫ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯐꯪꯗ꯭ꯔꯤ, ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ꯫ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯅ ꯃꯥꯏ ꯄꯥꯛꯀꯗꯧꯔꯤꯕꯅꯤ꯫ ꯄꯪꯈ꯭ꯔꯕ ꯅꯤꯡꯊꯧ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯥꯡꯗꯒꯤ ꯀꯃꯥꯏꯅ ꯅꯥꯟꯊꯣꯛꯄ ꯉꯝꯗꯣꯏꯅꯣ? ꯑꯩꯅ ꯅꯝꯗꯅ ꯅꯪꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯣꯏꯍꯟꯒꯅꯤ꯫ ꯑꯕꯣꯏꯆꯥ, ꯑꯩꯅ ꯃꯤꯒꯤ ꯑꯣꯏꯈꯤꯕꯗꯣ ꯅꯪ ꯊꯃꯣꯏꯗ ꯀꯩꯁꯨ ꯐꯥꯎꯗꯕ꯭ꯔꯥ? ꯁꯛꯈꯪꯗꯕ ꯂꯝꯂꯥꯟꯕ ꯑꯃꯒ ꯐꯝꯃꯤꯟꯅꯕꯗ
ꯅꯪꯒꯤ ꯊꯃꯣꯏꯗꯨꯅ ꯑꯄꯦꯟꯕ ꯑꯣꯏꯔꯕ꯭ꯔꯥ? ꯑꯕꯣꯏꯆꯥ ꯂꯩꯃꯒꯤ ꯃꯈꯨꯠ ꯑꯅꯤꯗꯨ ꯄꯥꯏꯔꯒ ꯍꯥꯏꯔꯛꯏ꯫ ꯅꯨꯡꯁꯤꯕꯤ, ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯁꯣꯟꯊꯔꯤꯕꯗꯨꯕꯣ? ꯑꯩꯁꯨ ꯅꯨꯄꯥꯅꯤ, ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯤꯕꯤ ꯅꯪꯅ ꯃꯤꯒꯤ ꯑꯣꯏꯈꯤꯕꯗ ꯑꯩꯅ ꯀꯔꯝꯅ ꯅꯨꯡꯉꯥꯏꯒꯗꯧꯔꯤꯕꯅꯣ? ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯅꯪꯒꯤ ꯃꯇꯝ ꯈꯔ ꯈꯛꯀꯤ ꯅꯨꯄꯥ ꯑꯣꯏꯒꯅꯤ, ꯑꯩꯅ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯅ ꯂꯩꯃ, ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯅꯪꯅ ꯑꯃꯨꯛꯇ ꯈꯪꯕꯤꯌꯨ꯫ ꯅꯪꯅ ꯍꯥꯏꯈꯤꯕꯗꯥꯏꯅꯦ, ꯃꯍꯥꯔꯥꯅꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄ ꯄꯥꯝꯃꯤ, ꯃꯍꯥꯔꯥꯅꯤꯒꯤ ꯂꯨꯍꯨꯞ ꯎꯞꯄ ꯄꯥꯝꯃꯤ꯫ ꯅꯪꯕꯨ ꯀꯥꯎꯔꯕꯣ? ꯑꯈꯥꯡ ꯀꯟꯅ ꯍꯤꯡꯂꯕꯗꯤ ꯁꯣꯏꯗꯅ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯃꯥꯏ ꯄꯥꯛꯂꯛꯈꯤꯒꯅꯤ꯫ ꯑꯗꯨꯗꯤ ꯑꯕꯣꯆꯥ, ꯀꯣꯟꯅ ꯏꯅꯤꯡꯊꯧꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯊꯕꯛ ꯑꯁꯤ ꯈꯪꯂꯛꯂꯕꯗꯤ ꯑꯩꯗꯤ ꯊꯋꯥꯏ ꯃꯥꯡꯒꯅꯤ, ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯂꯩꯈꯤꯗꯕꯗ ꯑꯩꯅ ꯃꯉꯣꯟꯗ ꯑꯍꯦꯟꯕ ꯄꯥꯎ ꯀꯌా ꯑꯃ ꯇꯝꯁꯤꯟꯕꯗꯒꯤꯅꯤ꯫ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯆꯨꯝꯂꯤꯕ꯭ꯔꯥ ꯂꯥꯜꯂꯤꯕ꯭ꯔꯥ ꯈꯪꯗꯦ, ꯄꯤꯕꯨꯛꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯉꯥꯡ ꯑꯗꯨꯁꯨ ꯑꯩꯅ ꯃꯍꯥꯔꯥꯅꯤꯕꯨ ꯃꯥꯡꯅꯕ ꯍꯣꯠꯅꯕꯗ ꯂꯩꯈꯤꯗ꯭ꯔꯦ꯫ ꯋꯥꯈꯜꯗꯣ ꯑꯗꯨꯛ ꯌꯥꯝꯅ ꯄꯤꯛꯊꯔꯗꯤ ꯌꯥꯔꯣꯏ꯫ ꯅꯪ ꯑꯩ ꯌꯥꯅꯅ ꯈꯣꯡꯖꯪ ꯑꯁꯤ ꯆꯪꯁꯤꯟꯈꯤꯕꯅꯤ꯫ ꯁꯤꯕ ꯇꯥꯔꯕꯗꯤ ꯑꯩ ꯅꯪꯒ ꯁꯣꯏꯗꯅ ꯁꯤꯒꯅꯤ꯫ ꯑꯩꯕꯨ ꯊꯥꯖꯧ, ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯒꯤ ꯈꯨꯕꯝ ꯑꯁꯤꯗ ꯐꯝꯈꯤꯒꯅꯤ꯫ ꯃꯇꯝ ꯑꯗꯨ ꯌꯧꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯩꯈꯣꯏ ꯉꯥꯏꯈꯤꯁꯤ꯫ ꯐꯔꯦ, ꯑꯩꯈꯣꯏ ꯑꯅꯤꯅ ꯆꯪꯁꯤꯜꯂꯨꯔꯤꯕ ꯈꯣꯡꯖꯪꯅꯤꯅ ꯃꯥꯏ ꯄꯥꯛꯇꯅ ꯇꯣꯛꯄ ꯍꯥꯏꯕꯁꯦ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯟꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯃꯥꯏ ꯄꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯀꯟꯅ ꯍꯣꯠꯅꯁꯤ꯫ ꯑꯕꯣꯏꯆꯥ ꯂꯩꯃꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯛꯏ꯫ ꯑꯃꯨꯛ ꯃꯥꯒꯤ ꯊꯣꯛꯄ ꯆꯠꯅꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯅꯤꯡꯊꯧꯗꯨꯒꯤ ꯋꯥ ꯉꯥꯛꯅ ꯉꯝꯕ ꯀꯣꯅꯨꯡꯗ ꯂꯥꯛꯏ꯫ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯃꯥꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯝꯕ, ꯅꯪ ꯂꯥꯛꯂꯕ꯭ꯔꯥ? ꯆꯪꯉꯛ꯫ ꯃꯈꯣꯏ ꯑꯅꯤ ꯐꯝꯊꯃꯤꯟꯅꯔꯦ꯫ ꯏꯅꯤꯡꯊꯧꯅ ꯑꯩꯕꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕ ꯂꯩꯕꯒꯦ? ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯉꯝꯕ, ꯅꯪ ꯑꯩꯕꯨꯗꯤ ꯂꯥꯟꯅ ꯈꯟꯒꯅꯨ, ꯑꯗꯨꯕꯨ ꯃꯥꯕꯨ ꯍꯦꯛ ꯎꯔꯨꯕ ꯃꯤꯀꯨꯞꯇ ꯑꯩꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯅꯨꯄꯤ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯔꯝ ꯑꯗꯨꯅ ꯃꯥꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯦ ꯈꯔ ꯏꯪꯊꯒꯗꯕ ꯃꯥꯜꯂꯤ, ꯑꯃꯗꯤ ꯇꯨꯡꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤꯁꯨ ꯄꯤꯕꯥ ꯑꯃꯗꯤ ꯊꯝꯂꯝꯗꯕ ꯌꯥꯔꯣꯏ꯫ ꯏꯅꯤꯡꯊꯧ, ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯐꯝ ꯑꯗꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ, ꯆꯤꯡꯅꯕꯤꯒꯅꯨ꯫ ꯀꯔꯝꯕ ꯅꯨꯄꯤꯅꯣ? ꯑꯩꯅ ꯈꯪꯕ ꯃꯤꯑꯣꯏꯔꯥ? ꯑꯩꯅ ꯐꯅꯅꯕ ꯂꯣꯏꯅ ꯁꯤꯟꯒꯅꯤ꯫ ꯉꯔꯥꯡ ꯅꯪꯒ ꯂꯥꯛꯃꯤꯟꯅꯕ ꯃꯤꯃꯤ ꯍꯥꯏꯕ ꯅꯨꯄꯤꯗꯨꯅꯤ꯫ ꯃꯥꯕꯨ ꯑꯩꯅ ꯈꯣꯏꯗꯥꯖꯔꯨꯔꯦ꯫ ꯑꯣ, ꯃꯤꯃꯤ ꯆꯍꯤꯕꯨꯗꯤ 19 ꯁꯨꯔꯦ꯫ ꯑꯩꯒ ꯃꯔꯤ ꯃꯇꯥ ꯑꯃꯒꯤ ꯃꯆꯥꯅꯤ꯫ ꯏꯆꯝ ꯆꯝꯖꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯕꯗ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤ꯫ ꯑꯩꯕꯨ ꯃꯥꯅ ꯃꯕꯨꯡ ꯑꯃꯒꯨꯝꯅ ꯈꯟꯕꯅꯤ꯫ ꯑꯗꯨꯗꯤ ꯌꯥꯝ ꯐꯔꯦꯗ꯫ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯑꯄꯥꯝ ꯄꯥꯝꯗꯁꯨ ꯑꯩ ꯍꯥꯏꯐꯦꯠꯇꯪ ꯈꯪꯗꯣꯛꯅꯤꯡꯉꯤ꯫ ꯃꯥꯕꯨ ꯌꯥꯔꯗꯤ ꯍꯌꯦꯡꯁꯦ ꯀꯣꯅꯨꯡꯗ ꯊꯥꯕꯤꯔꯛꯎ꯫ ꯐꯒꯅꯤ ꯅꯤꯡꯊꯧ, ꯁꯣꯏꯗꯅ ꯊꯥꯖꯔꯛꯀꯦ꯫ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯌꯧꯈꯤꯅꯕ ꯇꯧꯖꯔꯒꯦ꯫ ꯉꯝꯕ ꯅꯤꯡꯊꯧ ꯑꯗꯨꯗ ꯊꯧꯒꯜꯂꯣꯟ ꯎꯠꯂꯝꯂꯒ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯦ꯫ ꯃꯌꯨꯝꯗ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯃꯤꯃꯤꯒꯤ ꯃꯌꯨꯝꯗ ꯆꯪꯂꯛꯏ꯫ ꯃꯤꯃꯤꯒꯤ ꯀꯅꯥꯁꯨ ꯂꯩꯇꯦ, ꯃꯧꯄꯥ ꯑꯃꯒ ꯂꯩꯖꯕꯅꯤ꯫ ꯃꯤꯃꯤ, ꯈꯨꯂꯥꯛꯄ, ꯆꯪꯕꯤꯔꯛꯑꯣ꯫ ꯏꯊꯥ ꯊꯥꯖꯗꯅ ꯀꯗꯥꯏ ꯆꯠꯄꯤꯔꯨꯕꯅꯣ? ꯉꯥꯟꯕꯗꯤ ꯂꯩꯇꯕ꯭ꯔꯥ? ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ? ꯃꯃꯥꯟꯅꯕ ꯈꯔꯒ ꯊꯣꯛꯈꯤꯕꯅꯤ, ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ꯫ ꯃꯤꯃꯤ, ꯅꯪꯉꯣꯟꯗ ꯋꯥꯐꯝ ꯑꯃꯇ ꯍꯧꯗꯣꯛꯇꯕ ꯌꯥꯗ꯭ꯔꯦ꯫ ꯅꯪ ꯂꯥꯟꯅꯗꯤ ꯈꯟꯕ ꯇꯧꯒꯅꯨꯀꯣ꯫ ꯏꯅꯤꯡꯊꯧꯅ ꯅꯪꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯣꯏꯕ ꯄꯥꯝꯃꯤ꯫ ꯏꯅꯤꯡꯊꯧꯁꯦ ꯃꯍꯥꯔꯥꯅꯤ ꯑꯍꯜ ꯂꯩꯈꯤꯗꯕꯗꯒꯤ ꯊꯃꯣꯏ ꯌꯥꯝꯅ ꯀꯥꯏꯖꯔꯕꯅꯤ꯫ ꯏꯅꯤꯡꯊꯧ ꯌꯥꯝꯅ ꯐꯕꯅꯤ, ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤ꯫ ꯃꯥꯅ ꯍꯌꯦꯡ ꯅꯪꯕꯨ ꯀꯣꯅꯨꯡꯗ ꯂꯥꯛꯑꯣ ꯍꯥꯏ꯫ ꯅꯪꯕꯨ ꯀꯔꯤ ꯈꯟꯒꯦ? ꯏꯅꯤꯡꯊꯧꯒꯤ ꯋꯥꯔꯤ ꯇꯥꯕꯗ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯕꯨ ꯆꯍꯤ ꯅꯧꯔꯤꯕꯤ ꯑꯩꯅ ꯀꯝꯗꯧꯅ ꯏꯅꯤꯡꯊꯧꯒꯤ ꯆꯥꯎꯈ꯭ꯔꯕ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯉꯥꯛꯄ ꯉꯝꯒꯅꯤ? ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯩꯁꯨ ꯈꯟꯒꯅꯨ꯫ ꯑꯩꯅ ꯅꯪꯕꯨꯁꯨ ꯊꯥꯖꯩ, ꯅꯪꯅ ꯁꯣꯏꯗꯅ ꯉꯝꯒꯅꯤ꯫ ꯅꯪ ꯏꯅꯤꯡꯊꯧꯒ ꯂꯨꯍꯣꯡꯕꯤꯌꯨꯀꯣ ꯃꯤꯃꯤ꯫ ꯑꯗꯨꯕꯨ ꯈꯨꯂꯥꯛꯄ, ꯑꯩꯅ ꯆꯠꯈ꯭ꯔꯒ ꯉꯥꯟꯕꯅ ꯀꯝꯗꯧꯍꯧꯕ? ꯁꯦꯜ ꯊꯣꯛꯄꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯩꯒꯤ ꯋꯥꯒꯅꯤ? ꯑꯩ ꯂꯩꯔꯤꯁꯤꯗꯤ, ꯑꯩꯒ ꯄꯨꯟꯅ ꯂꯩꯔꯒ ꯂꯣꯏꯔꯦ꯫ ꯅꯪꯁꯨ ꯈꯪꯂꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯁꯦ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯩ ꯍꯥꯏꯕꯗꯣ꯫ ꯍꯣꯏ, ꯑꯩ ꯈꯪꯉꯤꯗ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯈꯨꯂꯥꯛꯄꯅ ꯍꯥꯏꯕꯁꯤꯡꯗꯨ ꯌꯥꯔꯒꯦ꯫ ꯍꯌꯦꯡ ꯑꯩ ꯀꯣꯅꯨꯡꯗ ꯆꯠꯂꯨꯔꯒꯦ꯫ ꯑꯗꯨ ꯈꯨꯂꯥꯛꯄꯁꯨ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯏꯆꯦ ꯊꯔꯥꯏꯕꯤꯅ ꯈꯨꯂꯥꯛꯄꯒꯤꯗꯃꯛꯇ ꯌꯥꯝꯅ ꯈꯟꯖꯕꯗꯣ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯃꯤꯃꯤ, ꯅꯪꯅ ꯋꯥꯐꯝ ꯑꯁꯦ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯕꯤꯔꯛꯄ꯫ ꯑꯗꯨ ꯃꯤꯃꯤ, ꯌꯥꯝ ꯆꯦꯛꯁꯤꯟꯕ ꯃꯊꯧ ꯇꯥꯏ꯫ ꯃꯔꯝꯗꯤ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯊꯥꯖꯕ ꯌꯥꯕ ꯅꯠꯇꯦ꯫ ꯌꯥꯝꯅ ꯍꯩꯁꯤꯡꯒꯗꯕꯅꯤ꯫ ꯍꯣꯏ ꯈꯨꯂꯥꯛꯄ, ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯖꯕꯒꯤ ꯋꯥꯅꯤ, ꯑꯩꯁꯨ ꯄꯪꯗꯤ ꯄꯪꯗꯕꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦꯀꯣ꯫ ꯅꯪꯒꯤ ꯑꯃꯗꯤ ꯏꯅꯤꯡꯊꯧꯒꯤ ꯄꯨꯟꯁꯤꯕꯨ ꯑꯩꯅ ꯌꯥꯏꯐ ꯊꯧꯖꯥꯜ ꯄꯤꯔꯤ꯫ ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯉꯝꯕꯁꯨ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ꯫ ꯃꯤꯃꯤ ꯑꯍꯤꯡꯗꯨꯃ ꯅꯤꯡꯊꯧ ꯑꯗꯨꯗ ꯀꯔꯤ ꯋꯥꯍꯩ ꯍꯥꯏꯅꯤ ꯈꯟꯅ ꯃꯇꯝ ꯑꯗꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯤꯃꯤꯗꯨ ꯅꯤꯡꯊꯧ ꯎꯅꯕ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ꯫
ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯐꯝꯊꯃꯤꯟꯅꯔꯒ, ꯃꯦꯃꯤ, ꯑꯩꯅ ꯈꯨꯜꯂꯥꯛꯄ ꯉꯝꯕꯗ ꯇꯝꯈꯤꯕ ꯄꯥꯎ ꯑꯗꯨ ꯇꯥꯔꯕ꯭ꯔꯥ? ꯍꯣꯏ, ꯈꯪꯖꯔꯦ ꯏꯅꯤꯡꯊꯧ꯫ ꯅꯪꯒꯤ ꯑꯄꯥꯝ ꯄꯥꯝꯗꯁꯤꯡ ꯑꯗꯨ ꯍꯥꯏꯌꯨꯗꯅ꯫ ꯑꯩꯅ ꯍꯦꯛꯇ ꯅꯪꯉꯣꯟꯗ ꯏꯟꯁꯤꯟꯕꯗꯨ ꯄꯥꯝꯗꯦ꯫ ꯅꯪꯒꯤ ꯈꯪꯅꯖꯕ ꯂꯩꯔꯒꯁꯨ ꯍꯦꯛꯇ ꯍꯥꯏꯌꯨ꯫ ꯂꯩꯇꯦꯗ꯫ ꯏꯆꯤꯜ ꯏꯅꯥꯎꯅ ꯀꯌꯥꯅꯣ? ꯅꯪꯅ ꯀꯌꯥ ꯁꯨꯕꯅꯣ? ꯑꯅꯤ ꯈꯛꯇꯅꯤ꯫ ꯑꯩꯅ ꯑꯍꯜꯅꯤ, ꯏꯄ꯭ꯋꯥ ꯑꯃꯒ ꯂꯩꯖꯕꯅꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯍꯪꯅꯅꯕ ꯋꯥꯍꯪ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ, ꯍꯥꯏꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯃꯦꯃꯤ ꯅꯤꯡꯊꯧ ꯑꯗꯨ ꯏꯀꯥꯏꯔꯦ ꯍꯥꯏꯕ ꯈꯪꯏ꯫ ꯏꯅꯤꯡꯊꯧꯅ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯑꯗꯣ ꯑꯩ ꯌꯥꯖꯔꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯃꯊꯃꯣꯏꯗ ꯍꯔꯥꯎꯖꯩ, ꯃꯄꯥꯜꯊꯣꯡꯗ ꯎꯠꯊꯣꯛꯄꯗꯤ ꯉꯝꯗ꯭ꯔꯦ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯃꯦꯃꯤ꯫ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯈꯤꯕ ꯌꯥꯔꯕ꯭ꯔꯥ? ꯍꯣꯏ ꯍꯣꯏ꯫ ꯃꯦꯃꯤ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯦ꯫ ꯃꯧꯄꯥ ꯉꯥꯟꯕ ꯃꯆꯦ ꯂꯨꯍꯣꯡꯈ꯭ꯔꯅꯤ ꯈꯜꯂꯨꯕꯗ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯃꯥꯅ ꯂꯨꯍꯣꯡꯈ꯭ꯔꯕꯗꯤ ꯃꯥꯕꯨ ꯀꯥꯎꯈ꯭ꯔꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯏꯆꯦ, ꯅꯪ ꯂꯨꯍꯣꯡꯈ꯭ꯔꯒ ꯑꯩꯕꯨ ꯀꯥꯎꯈꯤꯒꯗ꯭ꯔꯥ? ꯎꯅꯕ ꯁꯨꯛꯂꯥꯛ ꯂꯥꯛꯑꯔꯣꯏꯗ꯭ꯔꯥ? ꯀꯔꯤꯒꯤ ꯀꯥꯎꯊꯣꯛꯇꯣꯏꯅꯣ? ꯑꯩꯅ ꯂꯨꯍꯣꯡꯈ꯭ꯔꯕꯁꯨ ꯅꯪꯕꯨ ꯑꯗꯨꯝ ꯇꯣꯏꯅ ꯎꯅꯕ ꯂꯥꯛꯀꯅꯤ꯫ ꯅꯪꯅꯁꯨ ꯏꯆꯦꯕꯨ ꯎꯅꯤꯡꯕ ꯃꯇꯝꯗ ꯍꯦꯛꯇ ꯀꯣꯅꯨꯡꯗ ꯂꯥꯛꯑꯣ꯫ ꯍꯣꯏ ꯏꯆꯦ, ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯀꯦ꯫ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯌꯨꯝ ꯊꯥꯗꯣꯛꯑꯒ ꯆꯠꯈꯤꯒꯗꯕ ꯉꯥꯛꯇꯅꯤ꯫ ꯅꯨꯄꯥ ꯑꯩꯈꯣꯏꯒ ꯃꯥꯟꯅꯗꯦ꯫ ꯏꯆꯦꯅ ꯍꯔꯥꯎꯅ ꯆꯠꯈꯤꯕꯗꯨꯅ ꯅꯣꯄꯥ ꯑꯩꯒꯤꯁꯨ ꯑꯄꯦꯟꯕ ꯑꯣꯏꯖꯔꯒꯦ꯫ ꯃꯦꯃꯤ ꯃꯧꯄꯥꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯂꯦꯞꯊꯣꯛꯂꯒ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯦꯃꯤ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯑꯍꯜ ꯑꯣꯏꯔꯦ, ꯆꯍꯤ 36 ꯁꯨꯔꯦ꯫ ꯊꯧꯑꯣꯡ ꯑꯁꯤꯗ ꯑꯕꯣꯏꯆꯥ ꯑꯃꯗꯤ ꯂꯩꯃ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯁꯥ ꯂꯦꯞꯇꯦ꯫ ꯅꯣꯡꯃ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯪꯂꯥꯟ ꯃꯪꯐꯥꯎꯅꯔꯛꯈꯤꯅꯤ ꯍꯥꯏꯅ ꯑꯁꯥ ꯇꯧꯔꯝꯃꯤ꯫ ꯃꯦꯃꯤ ꯃꯥꯅ ꯀꯣꯅꯨꯡꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯅꯥꯏ ꯅꯨꯄꯤ ꯑꯃꯈꯛ ꯃꯉꯣꯟꯗ ꯏꯍꯩ ꯍꯩꯅꯗꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯝꯂꯒ ꯆꯪꯈꯤꯕꯒꯨꯝ ꯇꯧꯏ꯫ ꯃꯗꯨꯗ ꯃꯦꯃꯤꯁꯨ ꯅꯨꯄꯤ ꯑꯗꯨ ꯑꯔꯥꯏꯕ ꯑꯣꯏꯔꯣꯏ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯍꯩꯁꯤꯡꯅ ꯂꯩꯇꯕ ꯌꯥꯗꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯁꯦꯅꯥꯄꯇꯤ ꯑꯗꯨꯁꯨ ꯂꯩꯃꯕꯨ ꯃꯤꯌꯥꯝ ꯃꯔꯛꯇꯒꯤ ꯀꯧꯊꯣꯛꯂꯒ ꯅꯥꯀꯟ ꯑꯃꯗ ꯂꯥꯛꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯂꯩꯃ, ꯑꯩꯅ ꯈꯜꯂꯝꯕꯒ ꯄꯨꯡꯁꯣꯏ ꯁꯣꯏꯔꯤ꯫ ꯑꯗꯨꯕꯨ ꯀꯩꯁꯨ ꯈꯟꯒꯅꯨ꯫ ꯑꯩꯅ ꯁꯣꯏꯗꯅ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯪꯂꯥꯟ ꯑꯗꯨ ꯊꯨꯡꯍꯟꯒꯅꯤ꯫ ꯑꯩꯒꯤ ꯑꯁꯥ ꯍꯟꯗ꯭ꯔꯤ꯫ ꯑꯩꯅ ꯃꯁꯤꯒꯤ ꯃꯍꯥꯔꯥꯅꯤ ꯑꯁꯤꯁꯨ ꯅꯝꯗꯅ ꯇꯥꯟꯊꯣꯛꯀꯅꯤ꯫ ꯃꯥꯒꯨꯝꯕ ꯑꯉꯥꯡ ꯑꯃ ꯉꯥꯡꯅꯕ ꯍꯥꯏꯕꯁꯦ ꯑꯩꯉꯣꯟꯗꯗꯤ ꯀꯩꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯅꯤꯗꯅ ꯂꯩꯃ, ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯛꯅꯤꯡ ꯍꯟꯗꯣꯛꯂꯣꯏꯁꯤ꯫ ꯀꯥꯟꯅꯗꯦ, ꯂꯥꯛꯑꯣ ꯆꯠꯂꯁꯤ꯫ ꯉꯁꯤꯗꯒꯤ ꯊꯕꯛ ꯇꯧꯕꯗ ꯍꯩꯁꯤꯡꯅ, ꯃꯤꯅ ꯆꯤꯡꯅꯈꯤꯗꯅꯕ ꯊꯕꯛ ꯇꯧꯒꯗꯕꯅꯤ꯫ ꯑꯗꯨꯗꯤ ꯆꯠꯂꯁꯤ꯫ ꯅꯪꯁꯨ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ꯫ ꯑꯁꯨꯝꯅ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ 10ꯅꯤ ꯐꯥꯔꯦ꯫ ꯅꯣꯡꯃꯗꯤ ꯃꯍꯥꯔꯥꯅꯤ ꯃꯦꯃꯤ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯒ ꯂꯩ ꯌꯦꯛꯄ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯥꯅ ꯆꯠꯈꯤꯕꯗꯨ ꯎꯕꯗ ꯂꯩꯃ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ, ꯀꯗꯥꯏ ꯆꯠꯄꯤꯗꯣꯏꯅꯣ? ꯃꯦꯃꯤ ꯂꯩꯃ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧꯗ ꯌꯥꯝꯅ ꯆꯤꯡꯅꯗꯕ ꯉꯝꯗꯦ꯫ ꯀꯣꯅꯨꯡ ꯑꯁꯤꯗ ꯊꯧꯒꯜ ꯇꯧꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯊꯥꯖꯕ ꯌꯥꯗꯦ꯫ ꯑꯇꯩꯁꯤꯡꯗꯒꯤ ꯂꯩꯃ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯏ꯫ ꯃꯥꯒ ꯄꯥꯛꯅ ꯅꯛꯁꯤꯟꯅꯕ ꯄꯥꯝꯗꯦ꯫ ꯂꯩ ꯈꯔ ꯍꯦꯛꯄ ꯆꯠꯀꯦ ꯇꯧꯕꯅꯤ꯫ ꯑꯩꯁꯨ ꯂꯥꯛꯀꯦ, ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯦ꯫ ꯃꯍꯥꯔꯥꯅꯤ ꯏꯇꯣꯝꯇ ꯆꯠꯄꯗꯣ ꯅꯨꯡꯉꯥꯏꯇꯦ꯫ ꯌꯥꯔꯅꯤꯗ ꯑꯗꯨꯒꯤꯗꯤ꯫ ꯑꯊꯥꯞꯄꯗ ꯆꯠꯂꯣꯏ꯫ ꯀꯣꯅꯨꯡꯒꯤ ꯃꯅꯤꯡꯗ ꯍꯧꯕꯗꯣ ꯑꯗꯨ ꯑꯣꯏꯅ ꯍꯦꯛꯀꯦ ꯇꯧꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯀꯥꯏꯗꯦꯗ꯫ ꯃꯍꯥꯔꯥꯅꯤꯒ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯗꯅ ꯇꯧꯕꯅꯤ꯫ ꯍꯣꯏ ꯍꯣꯏ, ꯂꯥꯛꯑꯣ ꯆꯠꯂꯁꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯄꯨꯟꯅ ꯂꯩ ꯍꯦꯛꯄ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ, ꯏꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯑꯍꯜ ꯂꯩꯈꯤꯗ꯭ꯔꯦ꯫ ꯏꯅꯤꯡꯊꯧ ꯉꯁꯤ ꯐꯥꯎꯕ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯜꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯄ ꯉꯝꯗꯦ꯫ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯑꯗꯨꯝ ꯅꯣꯛꯆꯕꯒꯤ ꯋꯥꯅꯤ꯫ ꯊꯃꯣꯏꯗꯗꯤꯅꯦ ꯃꯍꯥꯔꯥꯅꯤ ꯑꯍꯜ ꯈꯛꯇꯅꯤ ꯂꯥꯠꯂꯝꯒꯗꯧꯔꯤꯕꯁꯦ꯫ ꯍꯣꯏꯗ, ꯑꯩ ꯀꯩꯁꯨ ꯈꯟꯗꯦ꯫ ꯃꯗꯨꯗꯤ ꯇꯥꯏꯕꯪꯁꯤꯒꯤ ꯆꯠꯅꯕꯤꯅꯤ꯫ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯀꯥꯎꯕ ꯅꯥꯏꯗꯕꯅꯤ꯫ ꯑꯩꯒ ꯊꯦꯡꯅꯗ꯭ꯔꯤꯉꯩ ꯏꯆꯦꯗꯨꯒ ꯍꯥꯟꯅ ꯊꯦꯡꯅꯕꯅ ꯃꯥꯕꯨ ꯅꯨꯡꯁꯤꯖꯕꯅꯤ꯫ ꯑꯩꯁꯨ ꯏꯅꯤꯡꯊꯧꯒꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯄꯣꯛꯂꯝꯒꯅꯤ꯫ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯑꯩꯕꯨ ꯂꯨꯍꯣꯡꯅꯕ ꯍꯥꯏꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯁꯨ ꯆꯨꯝꯂꯝꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯒ ꯑꯅꯤꯁꯨꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯒ ꯈꯔꯗꯤ ꯈꯦꯠꯅꯩ꯫ ꯃꯍꯥꯔꯥꯅꯤ ꯑꯍꯜꯗꯣ ꯌꯥꯝ ꯐꯕꯅꯤ꯫ ꯑꯩꯒ ꯌꯥꯝ ꯅꯛꯅꯁꯨ ꯂꯣꯏꯅꯩ꯫ ꯑꯗꯨꯗꯤ ꯏꯆꯦꯗꯨꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯂꯩ ꯑꯃꯒꯤ ꯃꯃꯤꯡ ꯍꯥꯏꯔꯛꯑꯣ꯫ ꯂꯩꯃ ꯍꯥꯏꯐꯝ ꯈꯪꯗꯦ, ꯑꯗꯨꯕꯨ ꯑꯃ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯛꯏ꯫ ꯃꯥꯗꯤ ꯁꯅꯥꯔꯩ ꯌꯥꯝ ꯄꯥꯝꯖꯕꯅꯤ꯫ ꯂꯩꯃ, ꯏꯆꯦ ꯑꯍꯜꯗꯤ ꯏꯅꯤꯡꯊꯧꯅ ꯇꯈꯦꯜꯂꯩꯁꯦ ꯌꯥꯝꯅ ꯈꯣꯏꯗꯥꯖꯩ ꯍꯥꯏ꯫ ꯑꯁꯨꯛ ꯅꯛꯅ ꯂꯣꯏꯅꯔꯒ ꯃꯥꯅ ꯄꯥꯝꯖꯕ ꯂꯩ ꯑꯃ ꯐꯥꯎꯕ ꯆꯤꯟꯐꯥ ꯄꯨꯕ ꯉꯝꯗꯦ꯫ ꯑꯗꯨꯒ ꯅꯧꯅ ꯂꯨꯍꯣꯡꯕꯗ ꯉꯥꯏꯔꯤꯕꯤ ꯃꯍꯥꯔꯥꯅꯤ ꯑꯩꯉꯣꯟꯗꯕꯨ ꯃꯗꯨꯒꯤ ꯋꯥꯐꯝ ꯍꯧꯗꯣꯛꯂꯛꯂꯤꯕ ꯀꯔꯤꯒꯤꯅꯤ? ꯈꯪꯗꯦ, ꯑꯆꯝꯕ ꯋꯥꯁꯨ ꯅꯠꯇꯦ꯫ ꯃꯤꯕꯨ ꯆꯠꯈ꯭ꯔꯣ ꯍꯥꯏꯕꯒꯤ ꯋꯥꯐꯝꯅꯤ꯫ ꯑꯩꯅ ꯋꯥ ꯑꯁꯦ ꯍꯥꯏꯔꯦ ꯍꯥꯏꯗꯨꯅ ꯅꯪ ꯁꯥꯎꯒꯅꯨ꯫ ꯅꯪ ꯆꯤꯡꯅꯗꯨꯅ ꯍꯥꯏꯕꯅꯤ꯫ ꯑꯩꯁꯦ
ꯅꯪꯅ ꯆꯍꯤ ꯈꯔ ꯍꯜꯂꯤ ꯍꯥꯏꯗꯨꯅ ꯉꯥꯡꯅꯤꯡꯕ ꯃꯑꯣꯡꯗ ꯉꯥꯡꯒꯅꯨ. ꯑꯩꯁꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯍꯥꯔꯥꯅꯤꯅꯤ. ꯑꯗꯨꯒ ꯋꯥ ꯉꯥꯡꯕꯗ ꯈꯔ ꯈꯟꯊꯔꯒ ꯉꯥꯡꯉꯨ. ꯃꯍꯥꯔꯥꯅꯤ ꯃꯦꯃꯤꯗꯨ ꯆꯠꯄ ꯍꯧꯈ꯭ꯔꯦ. ꯂꯩꯃ ꯌꯥꯝꯅꯗꯤ ꯁꯥꯎꯅꯤꯡꯂꯦ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇꯕ ꯁꯥꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ. ꯃꯍꯥꯔꯥꯅꯤ, ꯑꯩ ꯂꯥꯟꯖꯔꯦ. ꯑꯩꯅ ꯋꯥꯐꯝ ꯑꯁꯦ ꯍꯥꯏꯔꯣꯏ ꯈꯪꯗꯅ ꯍꯥꯏꯖꯤꯟꯈ꯭ꯔꯦ. ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ. ꯃꯦꯃꯤ ꯂꯩꯃꯒꯤ ꯃꯑꯣꯡ ꯈꯪꯉꯤ. ꯐꯔꯦ, ꯑꯩ ꯆꯠꯂꯨꯈꯤꯒꯦ. ꯃꯦꯃꯤꯗꯨ ꯆꯪꯈ꯭ꯔꯦ. ꯂꯩꯃ ꯃꯉꯣꯟꯗ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ. ꯌꯦꯡꯉꯨꯗꯅ, ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯕꯗꯣ? ꯅꯪꯕꯨ ꯇꯥꯟꯊꯣꯛꯄ ꯍꯥꯏꯕꯁꯦ ꯂꯥꯏꯔꯣꯏꯗꯧꯔꯤ. ꯑꯗꯨꯅ ꯅꯪꯕꯨ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯍꯥꯠꯄ ꯇꯥꯕꯅꯤ. ꯊꯥ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ. ꯅꯣꯡꯃꯗꯤ ꯈꯨꯜꯂꯥꯛꯄ ꯉꯝꯕ ꯀꯣꯅꯨꯡꯗ ꯀꯣꯏꯊꯣꯔꯛꯄꯅꯤ. ꯃꯍꯥꯔꯥꯅꯤ ꯃꯦꯃꯤꯅ ꯂꯥꯟꯃꯤꯁꯤꯡꯅ ꯊꯥꯡ ꯇꯥ ꯁꯥꯟꯅꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤ. ꯃꯍꯥꯔꯥꯅꯤ, ꯇꯥꯂꯛ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯁꯦꯅꯥꯄꯇꯤ ꯑꯗꯨꯒ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯄꯅꯤ. ꯃꯈꯣꯏ ꯑꯅꯤꯕꯨ ꯎꯔꯝꯃꯤ. ꯃꯦꯃꯤ ꯑꯣꯟꯊꯣꯔꯛꯏ. ꯍꯩꯃꯥ, ꯈꯨꯜꯂꯥꯛꯄ, ꯌꯥꯝ ꯊꯥꯖꯗꯅ ꯂꯦꯡꯊꯣꯛꯄꯤꯔꯛꯄꯕꯨ ꯀꯔꯤ ꯂꯩꯔꯒꯦ? ꯏꯅꯤꯡꯊꯧꯒ ꯎꯅꯒꯗꯕꯔꯣ? ꯍꯣꯏ, ꯏꯅꯤꯡꯊꯧꯒ ꯋꯥ ꯑꯃꯇ ꯇꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ. ꯃꯥꯕꯨ ꯂꯩꯈꯤꯕ꯭ꯔꯣ? ꯂꯩꯈꯤꯕꯅꯤ. ꯑꯩꯁꯨ ꯂꯨꯍꯣꯡꯈꯤꯕꯗꯒꯤ ꯅꯨꯡꯁꯤꯔꯕ ꯆꯤꯡꯒꯤ ꯈꯨꯜ ꯑꯗꯨꯗ ꯂꯥꯛꯄ ꯉꯝꯗ꯭ꯔꯤ. ꯅꯣꯡꯃꯗꯤ ꯃꯇꯥꯡ ꯆꯥꯕ ꯀꯥꯟꯗ ꯁꯣꯏꯗꯅ ꯂꯥꯛꯀꯦ. ꯌꯥꯝꯅꯁꯨ ꯈꯜꯂꯨꯅꯨꯗ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛ. ꯏꯅꯝꯃꯗꯤ ꯀꯝꯗꯧꯔꯤꯒꯦ? ꯅꯨꯡꯉꯥꯏꯔꯤꯕꯣ? ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯒꯤ ꯎꯈꯤꯗ꯭ꯔꯦ. ꯊꯕꯛ ꯁꯨꯕꯒ ꯂꯦꯞꯄ ꯅꯠꯇꯦꯗ. ꯉꯥꯟꯕꯒ ꯄꯥꯝꯂꯧꯗ ꯆꯠꯀꯅꯤ ꯍꯥꯏꯍꯧꯏ. ꯏꯄ꯭ꯋꯥꯕꯨ ꯈꯔ ꯈꯔ ꯌꯦꯡꯁꯤꯟꯕꯤꯌꯨꯀꯣ ꯈꯨꯜꯂꯥꯛꯄ. ꯑꯩꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯊꯝꯒꯗꯕꯁꯨ ꯉꯝꯗ꯭ꯔꯦ. ꯋꯥꯐꯝ ꯑꯁꯦ ꯏꯅꯤꯡꯊꯧꯗ ꯍꯧꯗꯣꯛꯀꯦ ꯈꯜꯂꯝꯂꯤꯕꯅꯤ. ꯌꯥꯔꯣꯏ ꯌꯥꯔꯣꯏ, ꯉꯥꯟꯕ ꯄꯨꯈꯤꯕ ꯌꯥꯔꯣꯏꯀꯣ. ꯅꯨꯡꯇꯤꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯜꯂꯒ ꯏꯁꯩ ꯁꯛꯄꯨ ꯖꯒꯣꯏ ꯁꯥꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ. ꯃꯥ ꯌꯥꯎꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦꯕ. ꯃꯦꯃꯤꯗꯨ ꯅꯣꯛꯂꯛꯂꯝꯃꯤ. ꯅꯤꯡꯊꯧ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯅꯣꯛꯄꯗꯨ ꯎꯕꯗ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕ ꯐꯪꯗ꯭ꯔꯕꯁꯨ ꯃꯊꯃꯣꯏꯗ ꯅꯣꯛꯆꯩ, ꯃꯣꯃꯣꯟ ꯅꯣꯛꯏ. ꯇꯥꯂꯛ ꯑꯗꯨꯗ ꯑꯕꯣꯏꯆꯥꯅ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯔꯒ ꯍꯥꯏꯔꯛꯏ. ꯏꯅꯤꯡꯊꯧ, ꯑꯩꯅ ꯇꯝꯅꯤꯡꯕ ꯋꯥ ꯑꯃꯗꯤ ꯂꯩ. ꯏꯅꯤꯡꯊꯧꯅ ꯊꯥꯖꯒꯗ꯭ꯔꯥ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯦ. ꯇꯣꯛꯂꯁꯤꯗ. ꯃꯁꯤ ꯍꯥꯏꯕ ꯌꯥꯕ ꯋꯥꯗꯤ ꯑꯣꯏꯗ꯭ꯔꯦ. ꯅꯤꯡꯊꯧ ꯑꯗꯨ ꯉꯛꯅ, ꯀꯔꯤ ꯋꯥꯅꯣꯅꯦ ꯑꯕꯣꯏꯆꯥ? ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯍꯥꯏꯌꯨ ꯇꯥꯁꯤ. ꯏꯅꯤꯡꯊꯧ, ꯑꯩ ꯍꯥꯏꯖꯔꯔꯣꯏꯒꯦꯗ. ꯏꯅꯤꯡꯊꯧꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯔꯔꯣꯏꯗꯕ ꯋꯥꯅꯤ. ꯃꯁꯤ ꯇꯝꯂꯒ ꯑꯃꯨꯛ ꯑꯩꯕꯨ ꯌꯦꯛꯅꯕꯒꯨꯝꯅ ꯈꯟꯈꯤꯒꯗꯕ ꯃꯤꯁꯛ ꯑꯃ ꯂꯩ. ꯑꯩꯒꯤ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯗꯕ ꯑꯣꯏꯔꯛꯀꯅꯤ. ꯅꯤꯡꯊꯧ ꯑꯗꯣ ꯑꯕꯣꯏꯆꯥꯒꯤ ꯋꯥ ꯑꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯈꯪꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯍꯜꯂꯤ. ꯑꯕꯣꯏꯆꯥ, ꯍꯥꯏꯌꯨ, ꯀꯔꯤ ꯋꯥꯅꯣ? ꯋꯥꯗꯣ ꯍꯥꯏꯗ꯭ꯔꯕꯗꯤ ꯂꯥꯡꯇꯛꯅꯕꯁꯦ ꯀꯣꯛꯂꯔꯣꯏ. ꯏꯅꯤꯡꯊꯧ, ꯃꯍꯥꯔꯥꯅꯤ ꯃꯦꯃꯤ ꯑꯃꯗꯤ ꯈꯨꯜꯂꯥꯛꯄ ꯉꯝꯕ ꯍꯥꯟꯅ ꯄꯥꯈꯪ ꯂꯩꯁꯥ ꯑꯣꯏꯔꯤꯉꯩꯗ ꯅꯨꯡꯁꯤꯅꯔꯝꯕꯅꯤ. ꯃꯔꯤꯗꯤ ꯀꯗꯥꯏ ꯐꯥꯎꯕ ꯌꯧꯏ ꯍꯥꯏꯕꯗꯤ ꯈꯪꯖꯗꯦ. ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯈꯨꯜꯂꯥꯛꯄ ꯉꯝꯕꯅꯤ. ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯕ ꯐꯥꯎꯕꯗ ꯃꯥꯅ ꯇꯠꯇꯅ ꯂꯥꯛꯇꯨꯅ ꯃꯥꯒ ꯅꯥꯏꯇꯣꯝ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯅꯣꯛꯃꯤꯟꯅꯕ ꯍꯥꯏꯕꯁꯦ ꯑꯐꯕ ꯂꯝꯆꯠ ꯅꯠꯇꯦ. ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯗꯤ ꯅꯨꯄꯤꯁꯨ ꯊꯤꯔꯕꯅꯤ. ꯑꯩꯒꯤ ꯋꯥꯈꯜꯗ ꯃꯥꯒꯤ ꯃꯩꯆꯥ ꯀꯥꯎꯊꯣꯛꯄ ꯉꯝꯅꯅꯕ ꯅꯨꯄꯤ ꯑꯗꯨ ꯂꯨꯍꯣꯡꯕ ꯃꯥꯜꯂꯤ. ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯍꯥꯔꯥꯅꯤꯒ ꯅꯛꯁꯤꯟꯅꯕ ꯃꯔꯤ ꯑꯃ ꯊꯝꯕ ꯌꯥꯔꯦꯗꯅ. ꯃꯍꯥꯔꯥꯅꯤ ꯃꯦꯃꯤꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯔꯤꯕ꯭ꯔꯥ ꯈꯪꯗꯦ. ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯁꯦ ꯆꯤꯡꯅꯗꯕ ꯉꯝꯗꯦ. ꯑꯕꯣꯏꯆꯥ, ꯅꯪꯕꯨ ꯃꯈꯣꯏ ꯑꯅꯤ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯁꯤ ꯀꯝꯗꯧꯅ ꯈꯪꯂꯤꯕꯅꯣ? ꯀꯅꯥꯅ ꯍꯥꯏꯔꯛꯄꯅꯣ? ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯉꯥꯟꯕꯗ ꯍꯪꯕ ꯃꯇꯝꯗ ꯃꯥꯅ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕ ꯍꯥꯏꯔꯛꯇ꯭ꯔꯤꯕꯁꯤꯕꯣ? ꯏꯅꯤꯡꯊꯧꯒꯤ ꯊꯃꯣꯏ ꯀꯥꯏꯒꯗ꯭ꯔꯥ ꯈꯟꯕꯒꯤꯔ ꯅꯠꯇ꯭ꯔꯒ ꯏꯅꯤꯡꯊꯧꯅ ꯁꯤꯕ ꯉꯥꯏꯕꯒꯤꯔ ꯈꯪꯗꯦ. ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯁꯤꯃꯗꯤ ꯑꯩꯅ ꯈꯪꯕ ꯀꯨꯏꯔꯦ. ꯏꯃꯤꯠ ꯑꯁꯤꯅ ꯎꯔꯤ. ꯑꯩꯁꯨ ꯍꯥꯟꯅ ꯋꯥꯐꯝ ꯑꯁꯦ ꯏꯅꯤꯡꯊꯧꯗ ꯇꯝꯖꯒꯦ ꯈꯟꯕꯅꯤ. ꯏꯅꯤꯡꯊꯧꯅ ꯌꯥꯝꯅ ꯍꯔꯥꯎꯖꯕꯗꯨꯗ ꯍꯥꯏꯕ ꯉꯝꯈꯤꯗ꯭ꯔꯦ. ꯑꯩꯁꯨ ꯃꯦꯃꯤꯅ ꯏꯅꯤꯡꯊꯧꯒ ꯂꯨꯍꯣꯡꯂꯕꯗꯤ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯂꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ. ꯑꯗꯨꯕꯨ ꯊꯥꯖꯗꯦ. ꯅꯤꯡꯊꯧꯗꯣ ꯌꯥꯝ ꯁꯥꯎꯅꯤꯡꯂꯝꯃꯤ. ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ. ꯑꯕꯣꯏꯆꯥꯗꯨ ꯃꯇꯣꯝꯇ ꯅꯣꯛꯂꯒ ꯂꯩꯍꯧꯏ. ꯁꯤꯗꯒꯤꯗꯤ ꯃꯊꯪ ꯑꯩꯅ ꯇꯧꯔꯛꯄꯗꯣ ꯌꯦꯡꯕ ꯇꯥꯕꯅꯤ. ꯉꯝꯕ ꯅꯤꯡꯊꯧꯒꯤ ꯀꯥꯗ ꯆꯪꯂꯛꯏ. ꯅꯤꯡꯊꯧ ꯑꯗꯨ ꯁꯥꯎꯔꯒ ꯂꯩꯔꯝꯕꯗꯨ ꯈꯔ ꯇꯞꯊꯩ. ꯀꯩꯗꯧꯔꯦ ꯉꯝꯕ? ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯂꯥꯛꯂꯤꯕ ꯀꯨꯝꯍꯩ ꯑꯁꯤꯗ ꯑꯩꯈꯣꯏꯁꯨ ꯁꯔꯨꯛ ꯌꯥꯖꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯂꯥꯛꯄꯅꯤ. ꯀꯔꯤꯒꯤ ꯌꯥꯗꯅꯤ? ꯌꯥꯎꯒꯗꯕꯅꯤ. ꯉꯝꯕ, ꯑꯩ ꯅꯉꯣꯟꯗ ꯋꯥꯐꯝ ꯑꯃꯇ ꯍꯪꯒꯦ. ꯅꯪ ꯁꯦꯡꯅ ꯈꯨꯝꯃꯨ. ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯏꯅꯤꯡꯊꯧ, ꯀꯔꯤ ꯋꯥꯐꯝꯅꯣ? ꯅꯪꯅ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯈꯪꯅꯔꯝꯕ ꯂꯩꯁꯥꯕꯤ ꯂꯩꯕ꯭ꯔꯥ? ꯉꯝꯕ ꯉꯛꯅ, ꯂꯩꯇꯦꯕꯣ. ꯑꯩꯗꯤ ꯊꯔꯥꯏꯕꯤ ꯈꯛꯇꯅꯤ. ꯑꯇꯩ ꯀꯅꯥꯁꯨ ꯈꯪꯅꯕ ꯂꯩꯇꯦ. ꯋꯥ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯩ. ꯃꯥꯁꯨ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯝꯃꯤ. ꯈꯨꯜꯂꯥꯛꯄ ꯉꯝꯕꯅꯕꯨ ꯃꯥꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯀꯗ꯭ꯔꯥ? ꯃꯥꯗꯤ ꯌꯥꯝꯅ ꯆꯝꯖꯕ ꯃꯤꯑꯣꯏꯅꯤ. ꯑꯗꯨꯒ ꯑꯕꯣꯏꯆꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯅ ꯀꯝꯗꯧꯕꯅꯣ? ꯑꯔꯣꯏꯕ ꯑꯣꯏꯅ
ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯪꯂꯒꯦ ꯍꯥꯏꯅ ꯂꯦꯞꯂꯦ꯫ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯏꯅꯤꯡꯊꯧ ꯑꯩꯁꯨ ꯍꯟꯈ꯭ꯔꯒꯦ꯫ ꯑꯗꯨꯗꯤ ꯀꯨꯝꯍꯩ ꯅꯨꯃꯤꯠꯇ ꯉꯟꯅ ꯂꯥꯛꯂꯒꯦ꯫ ꯈꯨꯜ ꯈꯨꯗꯤꯡꯃꯛꯁꯨ ꯂꯣꯏꯅ ꯄꯨꯜꯂꯔꯅꯤ꯫ ꯀꯨꯝꯍꯩ ꯑꯆꯧꯕ ꯑꯃ ꯇꯥꯔꯅꯤ꯫ ꯍꯣꯏ ꯍꯣꯏ ꯀꯨꯝꯍꯩ ꯅꯨꯃꯤꯠꯇ ꯉꯟꯇꯥ ꯂꯥꯛꯑꯣ꯫ ꯉꯝꯕꯗꯨ ꯆꯠꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯦꯃꯤ ꯆꯪꯂꯛꯏ꯫ ꯏꯅꯤꯡꯊꯧ ꯀꯩꯗꯧꯔꯒꯦ? ꯉꯁꯤꯗꯤ ꯈꯨꯜꯒꯤ ꯋꯥ ꯇꯥꯟꯅꯕ ꯆꯠꯂꯔꯣꯏꯗꯕ꯭ꯔꯥ? ꯃꯦꯃꯤ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃꯇ ꯍꯪꯒꯦ꯫ ꯅꯪ ꯑꯣꯏꯗꯕꯗꯤ ꯉꯥꯡꯒꯅꯨ꯫ ꯅꯪ ꯁꯦꯅꯥꯄꯇꯤ ꯑꯕꯣꯏꯆꯥꯕꯨ ꯍꯥꯟꯅ ꯃꯁꯛ ꯈꯪꯕ꯭ꯔꯥ? ꯈꯪꯗꯦ ꯀꯩꯗꯧꯔꯒꯦ? ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯕꯣꯏꯆꯥꯗꯣ ꯑꯝꯇ ꯀꯧꯔꯛꯎ꯫ ꯃꯥꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯒꯗꯕꯅꯤ꯫ ꯍꯣꯏ ꯅꯤꯡꯊꯧ ꯑꯩ ꯀꯧꯖꯔꯛꯀꯦ꯫ ꯃꯍꯥꯔꯥꯅꯤ ꯃꯦꯃꯤꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯑꯕꯣꯏꯆꯥ ꯆꯪꯂꯛꯏ꯫ ꯅꯤꯡꯊꯧꯗꯨ ꯁꯥꯎꯅ ꯌꯦꯡꯂꯒ ꯑꯕꯣꯏꯆꯥ ꯅꯪꯒꯤꯁꯦ ꯅꯤꯡꯊꯧꯕꯨ ꯁꯥꯟꯅꯔꯤꯕ꯭ꯔꯥ ꯍꯥ? ꯑꯩꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯈꯨꯂꯥꯛꯄꯕꯨ ꯅꯪꯅ ꯁꯦꯔꯥꯟꯅꯅ ꯎꯍꯜꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯕꯣꯏꯆꯥꯗꯨ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ꯫ ꯄꯥꯈꯠꯇꯕ ꯁꯥꯗꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯅꯤꯡꯊꯧ ꯃꯈꯣꯏꯒꯤ ꯋꯥ ꯈꯛꯇꯅ ꯑꯆꯨꯝꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯤ ꯂꯥꯜꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯣꯠꯂꯕ ꯃꯔꯤ ꯑꯗꯨꯕꯨ ꯀꯔꯝꯅ ꯍꯥꯏꯗꯣꯛꯅꯤꯡꯗꯣꯏꯅꯣ? ꯃꯈꯣꯏ ꯑꯅꯤꯅ ꯁꯤꯟꯅꯕ ꯊꯕꯛ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯕ ꯇꯥꯏ꯫ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯤꯅ ꯅꯪꯕꯨ ꯍꯥꯟꯅ ꯃꯁꯛ ꯈꯪꯗꯦ ꯍꯥꯏꯔꯤꯁꯤꯅ ꯀꯔꯤꯒꯤ? ꯃꯈꯣꯏ ꯑꯅꯤꯅ ꯑꯩ ꯃꯁꯛ ꯈꯪꯗꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯇꯣꯏꯅ ꯁꯥꯗꯥꯟꯕ ꯆꯠꯄꯅꯤꯅ ꯎꯃꯪꯗ ꯑꯅꯝꯕꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯄꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯑꯗꯨꯝ ꯎꯏ꯫ ꯑꯆꯤꯛꯄ ꯀꯥꯆꯤꯟ ꯑꯃꯗ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯕ ꯎꯏ꯫ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯦ ꯑꯩꯅ ꯏꯅꯤꯡꯊꯧꯗ ꯇꯝꯊꯣꯛꯑꯦ ꯍꯥꯏꯕ ꯈꯪꯈ꯭ꯔꯕꯗꯤ ꯑꯩꯕꯨ ꯃꯈꯣꯏꯅ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯛꯀꯅꯤ꯫ ꯑꯗꯨꯅ ꯋꯥꯐꯝ ꯑꯁꯦ ꯍꯥꯏꯗꯣꯛꯄꯤꯒꯅꯨ꯫ ꯃꯇꯝ ꯈꯔꯗꯤ ꯌꯦꯡꯈꯤꯁꯤ꯫ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩꯗꯤ ꯅꯤꯡꯊꯧꯒꯤ ꯃꯤꯅꯣꯛ ꯑꯗꯨꯅ ꯄꯦꯟꯊꯣꯛꯅ ꯍꯤꯡꯖꯔꯛꯄꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯃꯗꯨꯒꯤ ꯑꯄꯦꯟꯕꯗꯣ ꯏꯐꯝꯗꯒꯤ ꯍꯟꯕ ꯀꯧꯕ ꯂꯩꯇ꯭ꯔꯤ꯫ ꯑꯗꯨꯝ ꯂꯦꯡꯗꯅ ꯂꯩꯔꯤ꯫ ꯅꯤꯡꯊꯧꯗꯣ ꯑꯕꯣꯏꯆꯥꯕꯨ ꯃꯁꯛ ꯈꯪꯉꯤ꯫ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯃꯥꯒꯤ ꯊꯧꯒꯜ ꯇꯧꯗꯨꯅ ꯂꯥꯛꯏ꯫ ꯃꯥꯅ ꯐꯠꯇꯕ ꯑꯣꯏꯗꯕ ꯋꯥꯈꯛ ꯉꯥꯡꯂꯣꯏ ꯍꯥꯏꯕꯁꯤ ꯈꯜꯂꯝꯃꯤ꯫ ꯐꯔꯦ ꯑꯕꯣꯏꯆꯥ ꯅꯪꯁꯨ ꯄꯣꯊꯥꯖꯔꯨꯔꯣ꯫ ꯑꯩ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯈꯤꯒꯦ꯫ ꯀꯣꯛꯁꯦ ꯌꯥꯝꯅ ꯉꯥꯎꯔꯦ꯫ ꯑꯕꯣꯏꯆꯥꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯑꯗꯨ ꯀꯔꯝꯕꯅ ꯂꯥꯜꯂꯤꯕꯅꯣ ꯀꯔꯝꯕꯅ ꯆꯨꯝꯂꯤꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ꯫ ꯃꯥꯁꯨ ꯃꯁꯥꯅ ꯐꯤꯔꯦꯞ ꯂꯧꯕ ꯊꯨꯏ ꯍꯥꯏꯕ ꯈꯪꯖꯩ꯫ ꯑꯗꯨꯅ ꯑꯆꯨꯝ ꯑꯔꯥꯜ ꯈꯪꯗꯅ ꯋꯥꯌꯦꯟꯕ ꯐꯠꯇꯦ ꯈꯜꯂꯤ꯫ ꯁꯨꯝ ꯀꯨꯝꯍꯩꯒꯤ ꯃꯇꯝꯁꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯈꯨꯂꯥꯛꯄ ꯂꯣꯏꯅꯃꯛ ꯄꯨꯜꯂꯔꯦ꯫ ꯑꯗꯨꯒ ꯏꯁꯩ ꯁꯛꯄꯋꯣ ꯖꯒꯣꯏ ꯁꯥꯕꯋꯣ ꯈꯣꯟꯖꯥꯁꯤꯡ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯑꯗꯨ ꯃꯤꯌꯥꯝ ꯑꯗꯨꯗ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯦꯃꯤ ꯑꯃꯗꯤ ꯈꯨꯂꯥꯛꯄ ꯑꯗꯨꯅ ꯂꯥꯞꯅ ꯌꯦꯡꯅꯔꯒ ꯅꯣꯛꯄꯗꯨ ꯎꯔꯝꯃꯤ꯫ ꯇꯁꯦꯡꯕꯗꯤ ꯃꯦꯃꯤ ꯈꯨꯂꯥꯛꯄꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯅꯥꯀꯟꯗ ꯂꯦꯞꯄꯗꯨꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯛꯅꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯔꯝ ꯈꯪꯖꯗꯕ ꯅꯤꯡꯊꯧ ꯑꯗꯨꯅꯗꯤ ꯆꯤꯡꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯥꯁꯨ ꯃꯦꯃꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯨꯔꯦ꯫ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯃꯥꯏꯊꯣꯡ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯟꯅ ꯅꯨꯡꯁꯤꯅꯔꯝꯂꯕꯁꯨ ꯃꯥꯕꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯥꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯦꯡꯗꯅ ꯂꯩꯔꯤꯉꯩ ꯃꯥꯕꯨ ꯑꯗꯨꯝ ꯅꯨꯡꯁꯤꯒꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯏ꯫ ꯋꯥꯈꯜ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯤꯡꯊꯧ ꯑꯗꯨ ꯈꯔ ꯆꯃꯝꯅꯍꯜꯂꯤ꯫ ꯁꯨꯝ ꯈꯖꯤꯛ ꯈꯖꯤꯛꯇꯒꯤ ꯊꯥ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤ ꯃꯤꯔꯣꯜꯂꯦ ꯍꯥꯏꯕ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯈꯨꯜꯒꯤ ꯈꯨꯂꯥꯛꯄꯁꯤꯡꯒ ꯂꯣꯏꯅ ꯀꯧꯗꯨꯅ ꯀꯣꯅꯨꯡꯗ ꯑꯆꯥ ꯑꯊꯛ ꯆꯥꯃꯤꯟꯅꯩ꯫ ꯅꯤꯡꯊꯧ ꯑꯗꯨ ꯈꯨꯂꯥꯛꯄ ꯉꯝꯕ ꯂꯥꯛꯄ ꯎꯕꯗ ꯃꯊꯃꯣꯏꯗ ꯈꯖꯤꯛꯇꯪ ꯁꯣꯟꯊꯔꯛꯄꯒꯨꯝꯅ ꯑꯗꯨꯕꯨ ꯃꯈꯣꯏꯁꯨ ꯊꯃꯣꯏ ꯄꯥꯜꯂꯤꯕꯅꯤ ꯈꯟꯗꯣꯛꯂꯝꯃꯤ꯫ ꯑꯃꯗꯤ ꯃꯦꯃꯤꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯕꯅꯤꯅ ꯐꯠꯇꯕ ꯋꯥꯈꯜꯁꯤꯡ ꯈꯟꯖꯤꯜꯂꯨꯗꯕꯅ ꯐꯔꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯔꯝꯃꯤ꯫ ꯃꯥꯕꯨ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯑꯃꯠꯇ ꯈꯜꯍꯜꯂꯝꯗꯦ꯫ ꯅꯣꯡꯃꯗꯤ ꯂꯩꯃ ꯃꯍꯥꯔꯥꯅꯤꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯃꯍꯥꯔꯥꯅꯤ ꯃꯦꯃꯤ ꯂꯩꯃꯅ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯄꯨꯔꯛꯂꯤꯕꯗꯨ ꯑꯆꯝꯕ ꯅꯠꯇꯦ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯂꯩꯃ ꯃꯦꯃꯤꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯂꯒ ꯃꯍꯥꯔꯥꯅꯤ ꯁꯤ ꯊꯛꯆꯤꯜꯂꯨ꯫ ꯑꯩꯅ ꯑꯈꯪ ꯑꯍꯩ ꯑꯃꯥꯏꯕꯗꯒꯤ ꯂꯧꯔꯛꯄꯅꯤ꯫ ꯑꯉꯥꯡꯒꯤ ꯌꯥꯏꯐꯕ ꯕꯣꯔ ꯐꯪꯒꯅꯤ ꯍꯥꯏ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏ꯫ ꯂꯩꯃ ꯑꯩꯗꯤ ꯃꯥꯏꯕ ꯃꯥꯏꯕꯤꯒꯤ ꯋꯥꯁꯦ ꯊꯥꯖꯒꯟꯗꯦ ꯑꯗꯨꯅ ꯊꯛꯑꯔꯣꯏꯗ꯫ ꯃꯍꯥꯔꯥꯅꯤ ꯊꯛꯆꯤꯜꯂꯨꯕꯁꯦ ꯍꯛꯆꯥꯡꯁꯨ ꯀꯟꯒꯅꯤ ꯍꯥꯏꯔꯛꯏ꯫ ꯌꯥꯝꯅ ꯇꯥꯡꯕ ꯍꯤꯗꯥꯛꯅꯤ꯫ ꯑꯗꯨꯗꯤ ꯅꯪ ꯍꯥꯟꯅꯝꯇ ꯊꯛꯎ ꯑꯗꯨꯒ ꯑꯩ ꯊꯛꯀꯦ꯫ ꯃꯗꯨꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ꯫ ꯃꯁꯤꯗꯤ ꯃꯤꯔꯣꯟꯕꯤ ꯈꯛꯇꯅ ꯊꯛꯀꯗꯕ ꯍꯤꯗꯥꯛꯅꯤ꯫ ꯑꯩꯅ ꯀꯔꯝꯅ ꯊꯛꯇꯣꯏꯅꯣ? ꯍꯤꯗꯥꯛꯁꯦ ꯀꯔꯝꯕ ꯃꯥꯏꯕꯗꯒꯤ ꯂꯧꯔꯛꯄꯅꯣ? ꯑꯩꯁꯨ ꯈꯪꯅꯤꯡꯏ ꯆꯧꯁꯤ ꯂꯥꯎ꯫ ꯂꯩꯃꯗꯨ ꯃꯍꯥꯔꯥꯅꯤꯅ ꯍꯧꯒꯠꯂꯛꯄ ꯑꯗꯨꯗ ꯅꯤꯛꯄꯅ ꯂꯣꯏꯔꯦ꯫ ꯃꯍꯥꯔꯥꯅꯤ ꯍꯤꯗꯥꯛꯁꯦ ꯌꯦꯡꯕꯗ ꯑꯣꯟꯅꯔ ꯃꯥꯜꯂꯤ꯫ ꯑꯩ ꯑꯝꯇ ꯍꯜꯂꯨꯈꯤꯒꯦ꯫ ꯂꯩꯃ ꯆꯠꯀꯦ ꯇꯧꯕꯒ ꯃꯦꯃꯤꯅ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯛꯂꯒ ꯂꯩꯃ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯃꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯍꯟꯁꯤ꯫ ꯑꯩꯁꯦ ꯌꯥꯝ ꯂꯥꯏꯅꯗꯤ ꯈꯟꯒꯅꯨ꯫ ꯃꯇꯨꯡꯗ ꯃꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯇꯧꯒꯦ ꯈꯟꯒꯅꯨ꯫ ꯃꯥꯏ ꯄꯥꯛꯂꯣꯏ꯫ ꯌꯥꯔꯦ ꯆꯠꯂꯣ꯫ ꯂꯩꯃꯗꯨ ꯆꯠꯈ꯭ꯔꯦ꯫ ꯂꯩꯃ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯃꯥꯅ ꯊꯥꯛꯄ ꯂꯥꯡꯗ ꯊꯨꯒꯗꯕ ꯃꯤꯑꯣꯏ ꯅꯠꯇꯦ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯃꯇꯨꯡꯗ ꯑꯆꯤꯛꯄ ꯇꯟꯖꯥ ꯑꯣꯏꯅ ꯉꯥꯏꯔꯒꯦ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯃꯦꯃꯤꯁꯨ ꯃꯥꯅ ꯄꯣꯛꯂꯛꯀꯗꯧꯔꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤꯗꯃꯛꯇꯁꯨ ꯋꯥꯗꯕ ꯉꯝꯗꯦ꯫
ꯃꯆꯥꯕꯨ ꯃꯤꯀꯨꯞ ꯑꯃꯠꯇ ꯊꯥꯗꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯈꯖꯤꯛ ꯈꯖꯤꯛꯇꯒꯤ ꯑꯉꯥꯡ ꯎꯅꯕꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯦ꯫ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯂꯤꯡꯖꯦꯜ ꯍꯥꯏꯅ ꯊꯣꯟꯕꯤꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯗꯨ ꯁꯤꯟꯕ ꯊꯨꯡꯅ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯦ ꯍꯥꯏꯕꯁꯤ ꯈꯪꯍꯜꯂꯝꯃꯤ꯫ ꯃꯦꯃꯤ ꯑꯉꯥꯡ ꯑꯗꯨ ꯅꯣꯡꯃꯇ ꯑꯇꯣꯞꯄ ꯃꯅꯥꯏ ꯑꯃꯠꯇꯗ ꯄꯝꯍꯟꯗꯦ꯫ ꯀꯅꯥꯝꯇ ꯊꯥꯖꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯈꯜꯂꯝꯃꯤ꯫ ꯃꯥꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯩ꯫ ꯆꯍꯤ 7 ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯂꯤꯡꯖꯦꯜ ꯍꯔꯥꯎꯅ ꯂꯥꯟꯃꯤꯁꯤꯡꯅ ꯊꯥꯡ ꯇꯥ ꯁꯥꯟꯅꯕ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯄꯥ ꯏꯕꯨꯡꯉꯣ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯂꯤꯡꯖꯦꯜ, ꯅꯪꯕꯨ ꯊꯥꯡ ꯇꯥ ꯁꯥꯟꯅꯕ ꯌꯥꯎꯅꯤꯡꯕ꯭ꯔꯣ? ꯌꯥꯎꯅꯤꯡꯉꯦ ꯄꯥꯕꯨꯡ꯫ ꯇꯥꯂꯛ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯃꯈꯛ ꯂꯥꯛꯏ꯫ ꯏꯅꯤꯡꯊꯧ, ꯆꯦꯔꯣꯜ ꯁꯤꯃꯇ꯫ ꯅꯤꯡꯊꯧ ꯑꯗꯨ ꯆꯦꯔꯣꯜ ꯑꯗꯨ ꯍꯥꯡꯗꯣꯛꯏ꯫ ꯆꯦꯔꯣꯜ ꯑꯗꯨ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯂꯥꯛꯂꯤꯕ ꯃꯤꯁꯛ ꯑꯗꯨ ꯉꯝꯕꯒꯤ ꯃꯤꯑꯣꯏꯅꯤ꯫ ꯃꯈꯣꯏꯒꯤ ꯈꯨꯜꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯨꯍꯣꯡꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯆꯥ ꯑꯗꯨꯅ ꯆꯍꯤ 7 ꯍꯦꯛ ꯁꯨꯔꯛꯄꯒ ꯀꯨꯝꯍꯩ ꯑꯃ ꯄꯥꯡꯊꯣꯛꯅꯕꯒꯤ ꯆꯠꯅꯕꯤ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯍꯌꯦꯡ ꯂꯥꯛꯄꯤꯅꯕ ꯍꯥꯏꯅ ꯍꯥꯏꯖꯕ ꯂꯥꯛꯄꯅꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯍꯔꯥꯎꯅ ꯑꯗꯨꯝ ꯌꯥꯊꯣꯛꯂꯤ꯫ ꯍꯣꯏ, ꯍꯌꯦꯡ ꯍꯦꯛꯇ ꯃꯃꯥ ꯃꯆꯥ ꯊꯥꯔꯛꯑꯒꯦ꯫ ꯈꯨꯜꯂꯥꯛꯄ ꯉꯝꯕꯕꯨ ꯀꯝꯗꯧꯔꯤꯒꯦ? ꯆꯤꯡꯈꯩꯅ ꯀꯌꯥꯝ ꯆꯥꯎꯔꯕ? ꯏꯅꯤꯡꯊꯧ, ꯈꯨꯜꯂꯥꯛꯄ ꯉꯝꯕꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯈꯤꯗꯕꯗꯒꯤ ꯌꯥꯝꯅ ꯋꯥꯖꯔꯕꯅꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯈꯟꯕꯗ ꯃꯥꯁꯨ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯤ꯫ ꯆꯤꯡꯈꯩꯁꯨ ꯄꯪꯆꯥꯎ ꯆꯥꯎꯕ ꯅꯠꯇ꯭ꯔꯤ꯫ ꯃꯥꯅꯒ ꯅꯨꯄꯥ ꯊꯣꯛꯅ ꯊꯥꯡ ꯇꯥ ꯁꯥꯟꯅꯕ ꯍꯩꯇꯕꯒ ꯈꯪꯗ꯭ꯔꯦꯗ꯫ ꯑꯣ, ꯄꯤꯛꯂꯤꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯛꯂꯀꯥꯟꯗ ꯍꯩꯖꯔꯛꯀꯅꯤꯗ꯫ ꯐꯔꯦ ꯅꯤꯡꯊꯧ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯇꯣꯝꯕꯗꯨ ꯆꯠꯈ꯭ꯔꯦ꯫ ꯂꯤꯡꯖꯦꯜ ꯃꯥꯒꯤ ꯀꯥꯗ ꯂꯥꯛꯄꯅꯤ꯫ ꯃꯥꯒꯤ ꯀꯥ ꯌꯧꯗ꯭ꯔꯤꯉꯩꯗ ꯃꯅꯥꯏ ꯅꯨꯄꯤ ꯑꯃꯒ ꯁꯦꯅꯥꯄꯇꯤꯒ ꯀꯣꯅꯨꯡꯒꯤ ꯃꯤ ꯂꯩꯅꯗꯕ ꯀꯥꯗꯨꯗ ꯆꯪꯈꯤꯕ ꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯁꯨ ꯏꯟꯅꯔꯛꯏ꯫ ꯁꯤ ꯅꯨꯄꯤ, ꯃꯁꯤꯒꯤ ꯆꯦꯔꯣꯜꯁꯤꯅꯤ꯫ ꯍꯌꯦꯡ ꯃꯍꯥꯔꯥꯅꯤꯅ ꯈꯨꯜꯂꯥꯛꯄ ꯉꯝꯕ ꯎꯅꯕ ꯆꯠꯇ꯭ꯔꯤꯉꯩꯗ ꯅꯤꯡꯊꯧꯒꯤ ꯀꯥꯗ ꯊꯝꯃꯨ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯃꯍꯥꯔꯥꯅꯤꯕꯨ ꯀꯗꯥꯏ ꯆꯠꯀꯗꯕꯅꯣ? ꯍꯌꯦꯡꯅꯦ, ꯃꯈꯣꯏ ꯈꯨꯜꯒꯤ ꯀꯨꯝꯍꯩ ꯑꯃ ꯂꯩ ꯍꯥꯏ꯫ ꯑꯩꯅ ꯉꯁꯥꯏ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯃꯈꯣꯏꯒꯤ ꯈꯨꯟꯖꯥ ꯑꯃ ꯊꯦꯡꯅꯩ꯫ ꯃꯥꯅ ꯑꯩꯁꯨ ꯂꯥꯛꯑꯣ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯆꯠꯂꯔꯣꯏ꯫ ꯍꯌꯦꯡꯃꯛ ꯃꯍꯥꯔꯥꯅꯤꯕꯨ ꯂꯣꯏꯁꯤꯟꯒꯗꯕꯅꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯕꯨ ꯀꯔꯤ ꯍꯥꯏꯔꯤꯅꯣ? ꯃꯍꯥꯔꯥꯅꯤꯅ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯃꯤꯔꯥꯏꯗꯨꯅ ꯈꯨꯜꯂꯥꯛꯄꯒꯤ ꯃꯅꯥꯛꯇ ꯆꯠꯂꯦ ꯍꯥꯏꯕꯒꯤ ꯆꯦꯔꯣꯜ꯫ ꯍꯥꯡꯗꯣꯛꯂꯨꯔꯅꯨ, ꯍꯌꯦꯡꯗꯤ ꯈꯪꯉꯅꯤ꯫ ꯂꯤꯡꯖꯦꯜ ꯆꯠꯇꯨꯅ ꯃꯃꯥꯗ ꯄꯥꯎꯁꯦ ꯇꯝꯒꯦ ꯇꯧꯕꯒ ꯃꯍꯥꯛ ꯃꯥꯒꯤ ꯐꯤꯔꯣꯜ ꯑꯗꯨ ꯈꯨꯗꯤ ꯊꯤꯖꯤꯟꯗꯨꯅ ꯇꯨꯁꯤꯜꯂꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯑꯕꯣꯏꯆꯥ ꯊꯣꯡ ꯍꯥꯡꯇꯣꯔꯛꯏ ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯆꯤꯡꯁꯤꯜꯂꯝꯃꯤ꯫ ꯀꯔꯤ ꯇꯥꯍꯧꯏ? ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯇ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯗꯣ ꯀꯔꯤ ꯇꯥꯍꯧꯏ? ꯂꯤꯡꯖꯦꯜ ꯀꯤꯕꯅ ꯀꯩꯁꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯑꯁꯦꯡꯕ ꯍꯥꯏꯗꯣꯛꯂꯕꯗꯤ ꯍꯤꯡꯐꯝ ꯂꯩꯔꯔꯣꯏ ꯈꯜꯂꯤ꯫ ꯀꯩꯁꯨꯝꯇ ꯇꯥꯍꯧꯗꯦ꯫ ꯑꯩꯗꯤ ꯀꯥꯁꯦ ꯊꯣꯡ ꯍꯥꯡꯕꯁꯤꯗ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯗꯅ ꯆꯪꯒꯦ ꯇꯧꯕꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ, ꯃꯨꯟꯅ ꯇꯥꯎ꯫ ꯏꯃꯥꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇ꯭ꯔꯥ? ꯏꯃꯥꯕꯨ ꯅꯨꯡꯁꯤꯔꯗꯤ ꯅꯪꯁꯨ ꯁꯤꯅꯤꯡꯗ꯭ꯔꯕꯗꯤ ꯇꯨꯃꯤꯟꯅ ꯑꯉꯥꯡ ꯑꯃ ꯑꯣꯏꯕꯒꯤ ꯂꯩ꯫ ꯅꯆꯤꯟ ꯀꯥꯊꯣꯛꯀꯅꯨ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯂꯝ ꯍꯦꯜꯂꯕꯗꯤ ꯑꯩꯅ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯣ ꯈꯪꯉꯨ꯫ ꯂꯤꯡꯖꯦꯜꯗꯣ ꯑꯕꯣꯏꯆꯥꯒꯤ ꯋꯥꯗꯨꯗ ꯌꯥꯝ ꯀꯤꯖꯔꯝꯃꯤ꯫ ꯌꯥꯔꯦ ꯆꯠꯂꯣ꯫ ꯂꯤꯡꯖꯦꯜꯗꯣ ꯆꯠꯈ꯭ꯔꯦ꯫ ꯃꯥꯗꯤ ꯑꯉꯥꯡꯁꯨ ꯑꯣꯏꯔꯤꯕꯅꯤꯅ ꯑꯕꯣꯏꯆꯥꯕꯨ ꯀꯤꯖꯔꯝꯃꯤ꯫ ꯃꯄꯥꯕꯨꯡꯗꯁꯨ ꯃꯃꯥꯗꯁꯨ ꯍꯥꯏꯗꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯂꯩꯃ, ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤꯅ ꯈꯨꯜꯂꯥꯛꯄ ꯉꯝꯕꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯕ ꯉꯥꯏꯔꯝꯃꯤ꯫ ꯃꯅꯥꯏ ꯈꯔꯁꯨ ꯆꯠꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯑꯗꯨ ꯃꯃꯥ ꯃꯆꯥꯅ ꯆꯠꯈꯤꯕꯗꯨ ꯃꯣꯃꯣꯟ ꯅꯣꯛꯅ ꯌꯦꯡꯍꯧꯏ꯫ ꯇꯥꯂꯛ ꯑꯗꯨꯗ ꯂꯩꯃꯅ ꯅꯤꯡꯊꯧꯒꯤ ꯀꯥꯗꯨꯗ ꯆꯪꯁꯤꯜꯂꯒ ꯆꯦꯔꯣꯜ ꯑꯗꯨ ꯃꯣꯟ ꯃꯊꯛ ꯑꯗꯨꯗ ꯊꯝꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯍꯥꯔꯥꯅꯤꯁꯨ ꯈꯨꯜꯂꯥꯛꯄꯒꯤ ꯂꯝ ꯌꯧꯔꯦ꯫ ꯃꯍꯥꯔꯥꯅꯤ, ꯌꯧꯕꯤꯔꯛꯑꯦꯗꯅ, ꯃꯌꯥꯝ ꯄꯨꯟꯕ ꯍꯧꯔꯁꯤ꯫ ꯈꯣꯝꯕꯅ, ꯈꯨꯜꯂꯥꯛꯄ, ꯆꯤꯡꯈꯩꯗꯣ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯉꯝꯕ ꯃꯇꯣꯝꯇ ꯊꯣꯔꯛꯏ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯕꯨ ꯊꯤꯕ ꯊꯣꯔꯛꯂꯝꯃꯤ꯫ ꯈꯔ ꯆꯤꯡꯒꯤ ꯃꯇꯣꯟꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯃꯥꯒꯤ ꯊꯥꯡ ꯑꯆꯧꯕꯗꯨ ꯄꯨꯊꯣꯛꯂꯒ ꯁꯥꯟꯅꯕ ꯇꯝꯂꯝꯃꯤ꯫ ꯃꯗꯨꯗ ꯉꯝꯕꯅ ꯁꯥꯎꯅ, ꯆꯤꯡꯈꯩ, ꯑꯩꯅ ꯀꯔꯤ ꯍꯥꯏ? ꯍꯥ? ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯌꯥꯗꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯅꯪꯅ ꯇꯧꯔꯤꯕ? ꯅꯄꯥꯡꯒꯜ ꯌꯥꯎꯗꯕ ꯅꯪꯅ ꯃꯤ ꯁꯣꯛꯍꯟꯒꯗꯧꯔꯤꯕ꯭ꯔꯥ? ꯆꯤꯡꯈꯩꯁꯨ ꯁꯥꯎꯅ ꯈꯨꯝꯂꯛꯏ꯫ ꯄꯥꯕꯨꯡ, ꯀꯩꯒꯤꯅꯣ ꯑꯩꯕꯨ ꯑꯁꯣꯟꯕ ꯍꯥꯏꯔꯤꯁꯦ? ꯑꯩ ꯑꯁꯣꯟꯕ ꯅꯠꯇꯦ꯫ ꯅꯣꯡꯃꯗꯤ ꯑꯩꯅ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯜꯂꯥꯛꯄ ꯑꯣꯏꯒꯅꯤ꯫ ꯉꯝꯕ ꯃꯆꯥꯅꯨꯄꯥꯒꯤ ꯃꯈꯨꯠꯇꯒꯤ ꯊꯥꯡ ꯑꯗꯨ ꯃꯨꯜꯂꯤ ꯑꯗꯨꯒ ꯂꯩꯕꯥꯛ ꯑꯃ ꯇꯧꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯊꯥꯡ ꯑꯗꯨ ꯐꯨꯝꯖꯤꯜꯂꯤ꯫ ꯅꯪꯅ ꯋꯥꯈꯜ ꯆꯨꯝꯗꯕ ꯃꯇꯝꯗ, ꯑꯆꯨꯝꯕꯒꯤꯗꯃꯛ ꯂꯦꯞꯂꯕ ꯃꯇꯝꯗ ꯊꯥꯡ ꯑꯁꯤ ꯂꯧꯊꯣꯛꯇꯨꯅ ꯁꯤꯖꯤꯟꯅꯧ꯫ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯅꯪ ꯃꯇꯤꯛ ꯆꯥꯗ꯭ꯔꯤ꯫ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯅꯪꯅ ꯅꯥꯊꯩꯒꯦ ꯈꯟꯒꯅꯨ꯫ ꯉꯝꯕ ꯃꯆꯥꯅꯨꯄꯥꯕꯨ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯃꯌꯥꯝꯗꯨ ꯀꯨꯝꯍꯩ ꯍꯧꯅꯔꯦ꯫ ꯁꯣꯝꯗ ꯅꯤꯡꯊꯧ ꯑꯗꯨ ꯃꯥꯒꯤ ꯀꯥꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯍꯥꯏꯅ ꯆꯪꯂꯛꯄꯅꯤ꯫ ꯃꯣꯟ ꯃꯊꯛꯇ ꯂꯩꯔꯤꯕ ꯆꯤꯊꯤꯗꯨ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯏꯉꯛ ꯉꯛꯅ ꯍꯥꯡꯇꯣꯛꯏ꯫ ꯏꯅꯤꯡꯊꯧ, ꯉꯁꯤ ꯐꯥꯎꯕ ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯔꯛꯄꯁꯦ ꯑꯩꯒꯤ ꯑꯄꯦꯟꯕ ꯑꯣꯏꯗꯦ, ꯅꯨꯡꯉꯥꯏꯕ ꯂꯩꯇꯦ꯫ ꯑꯗꯨꯅ ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯕ ꯉꯝꯕꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒꯦ꯫ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯑꯩꯁꯦ ꯅꯥꯏꯇꯣꯝ ꯇꯥꯔꯕꯤ, ꯆꯤꯟꯅꯗꯕꯤ ꯂꯩꯔꯥꯡꯒ ꯄꯥꯡꯈꯛ ꯑꯣꯏꯔꯤ꯫ ꯅꯤꯡꯊꯧ ꯑꯗꯨ
चिठीदु पारुबदा मै हौना साउरी सोमदा अबोइचासु निंथौना माबु कौरक्पा ngairibani निंथौ अदुगी खोंजेल अदु ताबदा करी ताकपिगदबै निंथौ लानमिसिंग थौरांदौ हौजिंमक नखोइना ngambagi khunjangsinbu landaba chatkadabani महारानी अमदी मचानुपीबुसु हालो अदुगा ngambabु मफम असिदा पुरो मादी आइगी खुदमक्सिना हाटकनी अबोइचादी हराउमंदना वा मखा तादना लानमिसिंगा लोइनना चटख्रे निंथौ अदु साउना मागी कादा चेरोल अदु पाइरगा लेरमी ngambagi मियोय अमा सोक्तुना चेलाई खुलापा इनिंथौगी मियोयना अखोइबु लांदारगले वा अदुदा मखोइ मयामदो पाखतनरमी ngamba चिंखैगी मखुद अदु पाइरमी चिंखै नंग राजकुमारी सिबुदुना इपाना नंगोंदा ताखिबा मफम अदुदा लोतुना ले लानसे लोइरगा पाबुंगना नंगु सोइदना लौबु लाकनी आई ngamboi पाबुंग आई चलोई चिंखै इपाना हारिबसे मुनादा इपा गसु दौ महारानी अंगांगनी सिबु हाना कननबु होतनसे महारानी मेमिसो मचानुपीबु नमदना चिंखैगा नाकलमदा चटहनख्रे अबोइचा लानमिसिंग अदुगा लागले महारानी अदु साउना हाइरई करिनो नखोइना तौरिसे लेबाक असिगी महारानी आइबु हालगे खलब्रा इनिंथौना नंगबु ngakpigani खनब्रा अबोइचाना नोकलगा हौजिक्ति खजिक आइगी अनिंगबा आसा पुंबा थुंगलगनी नंगना आई हालगा निंथौ खुबमदो फमगनी हाइबगी आसा तौगन मंगदसु मंगन नथ्वाइ मांगनी लानमिसा करी तौरी मखोइबु लोइसिलो इनिंथौगी याथंगनी लानमी खरना ngambabु फाजलमी महारानी मेमी अबोइचाना कापलकपा महु चेलबा तेंजय अमना पांडुना सिखिरमी सोमदा चिंखै अमदि लिंगजेल चेलाई लिंगजेल खुदी थीदुना लेमाइदा तुसिनखिरमी मकोक अदु उ अमदा यैसिनख्रे मदुदगी महाक वखल तादना दुम लैख्रे चिंखैना माबु पोदुना चेनखिरमी ngambadu sauna अबोइचादा हाइरई नखोइना पामलिबसे आई नत्रा आइबु पुदुना चलो मरा लैजद्रबा खुंजासिंग असे हटपिगन आइबु पुर खुंजासिंगसु मसिंग कुंथ्रा खक्ता ngaire अबोइचा खुंजा खरा खाक्तुना करिसु तौरक्पा ngamnaroi खल्लदुना ngamba पुदुना चटख्रे खुंजासिंग अदु चिंखै अमदि राजकुमारी थीबा मुक्चेलक्लमी खुलाकपना लोतुना थंबा मफम अदुदा मखोइसु यौरग्रे राजकुमारी की फिबम अदु उबदा मखोइसु मकोकता तैरिबा इनाय अदु तैथोकपि चिंखैदु मपाबुंग लाकपा उदबा अदुदा इने पाबुंगदि हा पाबुंग कदाइ लेहौरगे चिंखै इने करी हाइगदबनो खंगद्रे नंगी पाबुंगदो लानमिसिंग अदुना पुख्रे वा अदुदा चिंखैदु चेनखिगे तौवे मयाम अदुना माबु फाजलमी थादो आई पाबुंगी मनाक्ता चटके आइगी पाबुंग मतोमदा लेरमगनी आई चटके असमना अबोइचाना महारानी मेमीगे असिबा हक्चांग अदु पुरकपा अदुदा निंथौ अदु थमोइ सोंथरकपगुम तौवे असिबा हक्चांग अदु लैमाइदा थम्मी नुंसिबदि थमोइदनि साउनिंगमनखिबना वाखल मांगलुरे मेमी आइगी लैमरेम्बे कैनु नंगना तौरिसिबो आई नंगी नफमदा याम लानख्रे आइबु ngakpiyu आई लानख्रे निंथौ अदु ngambada ओइना साउना यिंगलई मसिगी नुपासे पांग तिंगदुना नुंसा मरकसिदा थमो करिसु पिजगन हयेंगना मागी अरोइबा नुमिनि हयेंग कोरोंगना हेक चंखिबगा माबो अइना हाटकनी ngambadi wakhalamta taba ngamtre इनिंथौ मरमदुबु ताकपियो आइगी इराल करिनो अबोइचा ngambana wari asengbali thoraklabadi haiduna pakhatuna mabu khupakna hanna tharaklammi हे ओक्तबा नंगी नरालदी चही लिसिंग कया कया हौख्रबसु ngakpiba ngamlaroi नंगदी मसिना मतिक चाबनी लानमिसिंग अदुना माबु पांग तिंगलमी महारानी अदुसु लैखिद्रबनिना मागी थबक थौरम पांगथोख्रे अहिंग अदु हौजिनख्रे मथंगी नुमितनि चिंखै कनासु खंगहंदना लोना चेंथोरई मतुंगदगी थादोइना चिंखै ngaiko हाइबने तानरकनो आई पाबुंगु उनबा चकनी माबु कनगनी चटपा तारबदि फरी आइसु लागे लाओ पुन्ना चसे मखोइ अनिदु कोनुंग तमना लागले यौरकपगा चिंखै मपाबुंगु पांगदा तिंगदुना वाना लैबदु उरे चेंसनदुना कोनसिलमी ngambasु मबुकनिंग अदु सोंथरकले अदुबु मादी सिगदबगी ngaइदुना लैरबने माना सोंथदुना लैरबदि मचानुपासिना नुंगाइना लैहौबा ngamloi हाइबसि खंगलदुना नुंगाइतबगी ममी ताहलमदे बाबो युमदा हलसलो युमदा हलसे चिंखै कपकनो नुपा हाइबसिदि कप्पा यादे थौना लेगदबने इपाना ngasi चटख्रबसु नंग मखोइगी मथक्ता लमन खुंगे खनगा इचम चमना हिंगबा तमगदबने लमन खुंगे हाइना खनगा मसे पाबुंगी अपामबने बाबो कैनो नंग आइदुबो आइगा मोये
ꯑꯩ ꯄꯥꯕꯨꯡ ꯄꯨꯗꯅ ꯍꯜꯂꯨꯏ꯫ ꯆꯤꯡꯈꯩ ꯃꯨꯟꯅ ꯇꯥꯎ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯣ ꯅꯪꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯧ꯫ ꯃꯥꯕꯨꯁꯨ ꯂꯃꯟ ꯈꯨꯝꯕꯒꯤ ꯋꯥꯈꯜ ꯈꯜꯍꯟꯒꯅꯨ꯫ ꯅꯤꯡꯊꯧ ꯑꯁꯤꯅ ꯑꯩꯕꯨ ꯍꯥꯠꯂꯕꯁꯨ ꯃꯥꯒꯤ ꯃꯔꯥꯜ ꯅꯠꯇꯦ, ꯋꯥꯈꯜ ꯇꯥꯗꯕ ꯀꯌꯥ ꯑꯃ ꯂꯩꯅꯕꯅꯅꯤ꯫ ꯇꯥꯂꯛ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨ ꯊꯣꯔꯛꯄ ꯎꯏ꯫ ꯃꯗꯨꯗ ꯊꯥꯗꯣꯏꯅ ꯆꯤꯡꯈꯩꯕꯨ ꯆꯤꯡꯊꯣꯛꯏ꯫ ꯆꯤꯡꯈꯩ ꯁꯥꯎꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯄꯥꯕꯨꯡꯕꯨ ꯍꯥꯠꯀꯅꯨ ꯃꯤꯍꯥꯠꯄ! ꯅꯤꯡꯊꯧ ꯑꯗꯨ ꯁꯥꯎꯅ ꯌꯦꯡꯂꯛꯏ꯫ ꯑꯉꯥꯡ ꯑꯗꯨꯅ ꯀꯞꯄ ꯑꯗꯨ ꯎꯔꯒ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯕꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯆꯥꯅꯨꯄꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯀꯩꯁꯨ ꯇꯥꯗꯦ꯫ ꯃꯍꯥꯛ ꯍꯤꯡꯂꯤꯕ꯭ꯔꯥ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕ ꯈꯪꯗꯦ꯫ ꯑꯕꯣꯏꯆꯥ, ꯔꯥꯖꯀꯨꯃꯥꯔꯤꯗꯤ? ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯤ? ꯑꯕꯣꯏꯆꯥ ꯃꯆꯥꯅꯨꯄꯤ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ, ꯍꯤꯡꯂꯤ ꯍꯥꯏꯕ ꯄꯥꯎ ꯇꯥꯔꯕꯗꯤ ꯁꯣꯏꯗꯅ ꯊꯤꯕ ꯆꯠꯀꯅꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯇꯝꯊꯣꯛꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯇꯨꯅ, ꯁꯤꯈ꯭ꯔꯦ꯫ ꯉꯔꯥꯡ ꯂꯥꯟꯃꯤ ꯑꯃꯅ ꯁꯣꯏꯕꯗꯒꯤ ꯇꯤꯟꯖꯩꯅ ꯀꯥꯞꯈ꯭ꯔꯦ, ꯑꯗꯨꯕꯨ ꯍꯛꯆꯥꯡ ꯑꯗꯣ ꯂꯣꯈꯥ ꯑꯃꯗ ꯑꯣꯟꯊꯈ꯭ꯔꯦ꯫ ꯑꯗꯨꯗꯤ ꯍꯧꯖꯤꯛꯃꯛ ꯊꯤꯔꯛꯎ꯫ ꯃꯥꯅ ꯂꯩꯈꯤꯗ꯭ꯔꯕꯁꯨ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯗꯨꯃꯗꯤ ꯑꯩ ꯅꯤꯡꯊꯤꯅ ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯤꯕ ꯄꯥꯝꯃꯤ꯫ ꯑꯕꯣꯏꯆꯥꯗꯨ ꯇꯟꯕꯅ ꯂꯣꯏꯔꯦ꯫ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯀꯣꯅꯨꯡꯒꯤ ꯋꯥꯡꯃꯗ ꯆꯠꯈ꯭ꯔꯦ꯫ ꯊꯤꯗꯤ ꯊꯤꯗꯦ꯫ ꯗꯤꯜ ꯂꯦꯟꯗꯨꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯉꯝꯕꯗ ꯍꯦꯛ ꯌꯦꯡꯕꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯕꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯋꯥꯈꯜ ꯃꯥꯡꯂꯛꯇꯨꯅ ꯃꯥꯕꯨ ꯍꯥꯠꯈꯤꯔꯝꯃꯤ꯫ ꯊꯧꯑꯣꯡ ꯑꯗꯨꯗ ꯆꯤꯡꯈꯩꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯄꯥꯕꯨꯡ! ꯊꯥꯗꯣꯏ ꯃꯥꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯤꯡꯊꯣꯛꯈ꯭ꯔꯦ꯫ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯆꯤꯡ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯃꯐꯝ ꯑꯃꯗ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗꯤ ꯃꯀꯣꯛ ꯑꯗꯨꯗ ꯌꯩꯁꯤꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯔꯤꯁꯨ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯦ꯫ ꯆꯤꯡꯈꯩ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ, ꯃꯔꯝꯗꯤ ꯃꯍꯥꯛ ꯌꯦꯛꯅꯕꯒꯤ ꯃꯆꯥ ꯑꯣꯏꯔꯦ꯫ ꯃꯄꯥꯕꯨꯡꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛ ꯂꯃꯟ ꯈꯨꯝꯕꯒꯤ ꯋꯥꯈꯜ ꯑꯗꯨꯗꯤ ꯂꯩꯔꯝꯗꯦ꯫ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯎꯃꯪꯒꯤ ꯃꯤ ꯇꯥꯟꯅꯗꯕ ꯀꯥꯆꯤꯟ ꯑꯃꯗ ꯁꯪ ꯃꯆꯥ ꯑꯃ ꯁꯥꯗꯨꯅ ꯂꯩꯅꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗꯤ ꯃꯃꯤꯡ ꯐꯥꯎꯕ ꯀꯧꯖꯔꯦ꯫ ꯃꯥꯒꯤ ꯃꯃꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯊꯕꯥ ꯍꯥꯏꯅ ꯀꯧꯕꯤꯔꯝꯃꯤ꯫ ꯆꯤꯡꯈꯩꯗꯤ ꯄꯦꯟꯗꯕꯅ ꯅꯣꯡꯃꯇ ꯊꯕꯥꯕꯨ ꯀꯧꯕꯤꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯊꯥꯗꯣꯏꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯆꯤꯡꯈꯩ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯊꯕꯥꯕꯨ ꯅꯣꯡꯃꯇ ꯀꯧꯗ꯭ꯔꯤꯕꯁꯦ? ꯃꯥꯅ ꯅꯨꯡꯉꯥꯏꯈꯤꯔꯣꯏꯅꯦꯍꯦ꯫ ꯀꯧꯔꯣꯏ, ꯃꯥꯗꯤ ꯑꯩꯒꯤ ꯌꯦꯛꯅꯕꯒꯤ ꯃꯆꯥꯅꯤ꯫ ꯑꯩꯅ ꯂꯃꯟ ꯈꯨꯝꯕ ꯉꯝꯗ꯭ꯔꯕꯁꯨ ꯑꯩ ꯃꯈꯣꯏꯕꯨ ꯌꯦꯛꯅꯕꯒꯨꯝꯅ ꯈꯟꯈꯤꯒꯅꯤ, ꯅꯨꯡꯁꯤꯕꯁꯨ ꯉꯝꯂꯣꯏ꯫ ꯆꯤꯡꯈꯩ, ꯑꯗꯨꯝꯅ ꯈꯟꯒꯅꯨ꯫ ꯅꯤꯡꯊꯧꯒꯤ ꯃꯔꯥꯜ ꯂꯩ ꯂꯩꯇꯦ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯈꯪꯕ ꯅꯠꯇꯦ꯫ ꯃꯇꯝ ꯑꯗꯨꯗ ꯁꯦꯅꯥꯄꯇꯤ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯀꯥꯎꯗ꯭ꯔꯤ꯫ ꯏꯅꯤꯡꯊꯧ ꯑꯁꯨꯝꯅ ꯇꯧꯕ ꯃꯤꯑꯣꯏ ꯅꯠꯇꯦ꯫ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯃꯥꯕꯨ ꯏꯟꯁꯤꯟꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯅꯪꯕꯨ ꯄꯥꯕꯨꯡꯅ ꯍꯥꯏꯔꯝꯕꯗꯣ ꯀꯥꯎꯔꯕ꯭ꯔꯥ? ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤꯕꯨ ꯅꯪꯉꯣꯟꯗ ꯁꯤꯟꯅꯔꯝꯕꯗꯣ꯫ ꯅꯪꯅ ꯃꯥꯕꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯤꯔꯕꯗꯤ ꯅꯪꯒꯤ ꯄꯥꯕꯨꯡꯅ ꯅꯪꯕꯨꯁꯨ ꯋꯥꯔꯧꯒꯅꯤ, ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯂꯣꯏꯌꯦ꯫ ꯏꯅꯦ, ꯑꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ꯫ ꯑꯩ ꯋꯥꯈꯜꯁꯦ ꯌꯥꯝ ꯃꯝꯃꯤ꯫ ꯃꯇꯝꯅ ꯄꯨꯔꯛꯄ ꯈꯣꯡꯆꯠꯇ ꯑꯍꯣꯡꯕ ꯂꯥꯛꯀꯅꯤ꯫ ꯃꯇꯝ ꯑꯗꯨ ꯌꯧꯗ꯭ꯔꯤꯕ ꯐꯥꯎꯕ ꯉꯥꯏꯈꯤꯁꯤ꯫ ꯃꯥꯕꯨ ꯂꯨꯅ ꯇꯧꯕꯤꯌꯨ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯆꯤꯡꯈꯩꯅ ꯊꯥꯗꯣꯏꯕꯨ ꯂꯨꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯃꯥꯕꯨ ꯀꯧꯕꯤ ꯉꯥꯡꯕꯤꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯑꯉꯥꯡ ꯍꯥꯏꯕꯕꯨ ꯃꯈꯣꯏ ꯑꯅꯤꯇꯅꯤ꯫ ꯁꯦꯜ ꯄꯨꯝꯕꯁꯨ ꯆꯥꯅ ꯊꯛꯅꯅꯕꯁꯨ ꯑꯃꯠꯇ ꯂꯩꯇꯦ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯊꯤꯗꯨꯅ ꯈꯔ ꯈꯔ ꯆꯥꯔꯝꯃꯤ꯫ ꯈꯔ ꯑꯃꯅ ꯂꯣꯟꯅ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗ ꯍꯟꯗꯨꯅ ꯃꯅꯥ ꯃꯁꯤꯡ ꯄꯣꯠꯆꯩ ꯂꯧꯕ ꯆꯠꯅꯔꯝꯃꯤ꯫ ꯆꯤꯡꯈꯩ ꯑꯃꯗꯤ ꯊꯕꯥ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕ ꯃꯔꯨꯞ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯆꯤꯡꯈꯩꯁꯨ ꯄꯦꯟꯗꯕ ꯀꯌꯥ ꯂꯩꯔꯝꯕꯗꯨ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒꯤ ꯄꯨꯛꯆꯦꯜ ꯑꯗꯨꯗ ꯄꯨꯡꯀꯥꯎ ꯀꯥꯎꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯤꯡꯈꯩ ꯉꯟꯇꯥꯅ ꯍꯧꯒꯠꯇꯨꯅ ꯅꯨꯃꯤꯠꯅ ꯊꯣꯔꯛꯄ ꯃꯥꯏꯀꯩꯗ ꯌꯦꯡꯂꯒ ꯃꯄꯥꯕꯨꯡꯕꯨ ꯅꯤꯡꯁꯤꯡꯂꯗꯨꯅ ꯃꯁꯥꯅ ꯀꯌꯥ ꯇꯝꯂꯝꯃꯤ꯫ ꯊꯕꯥꯁꯨ ꯃꯥꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯏ꯫ ꯅꯪꯗꯤ ꯀꯃꯥꯏ ꯂꯥꯛꯏꯕ? ꯑꯩꯅ ꯅꯣꯏꯗ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯅꯪꯗꯤ ꯍꯦꯛꯇ ꯂꯩꯔꯝꯗꯦ꯫ ꯅꯪꯅ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯀꯗꯥꯏꯗ ꯆꯠꯄꯒꯦ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯀꯦꯅ ꯉꯥꯏꯔꯤꯅꯤ꯫ ꯐꯝꯃꯨꯁꯦ ꯐꯝꯃꯨꯁꯦ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯐꯝꯃꯤꯟꯅꯔꯦ꯫ ꯌꯦꯡꯉꯨꯅꯦ, ꯅꯨꯃꯤꯠꯅ ꯊꯣꯔꯛꯑꯝꯗꯥꯏꯁꯦ ꯐꯖꯗ꯭ꯔꯥ? ꯌꯥꯝ ꯐꯖꯩ꯫ ꯑꯗꯣ ꯆꯤꯡꯈꯩ, ꯑꯩꯈꯣꯏ ꯑꯅꯤ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯀꯥꯟꯗ ꯂꯨꯍꯣꯡꯁꯤꯔꯥ? ꯑꯩ ꯅꯪꯉꯣꯟꯗ ꯅꯨꯡꯁꯤꯔꯨꯔꯦ꯫ ꯆꯤꯡꯈꯩ ꯋꯥ ꯉꯥꯡꯕ ꯉꯝꯗꯦ, ꯏꯀꯥꯏꯔꯝꯃꯤ꯫ ꯈꯪꯗꯦꯍꯦ ꯆꯤꯡꯈꯩ, ꯀꯩꯒꯤꯅꯣ ꯑꯩꯅ ꯏꯁꯥꯒꯤ ꯃꯤꯡ ꯐꯥꯎꯕ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯤꯕ? ꯑꯗꯨꯒ ꯃꯤ ꯀꯅꯥꯅꯁꯨ ꯂꯩꯅꯗꯕ ꯃꯐꯝ ꯑꯁꯤꯗ ꯀꯝꯗꯧꯅ ꯂꯩꯔꯛꯂꯤꯕꯅꯣ? ꯑꯩ ꯋꯥꯈꯜ ꯑꯃꯠꯇ ꯇꯥꯕ ꯉꯝꯗꯦ꯫ ꯊꯕꯥ, ꯍꯧꯖꯤꯛꯇꯤ ꯃꯗꯨꯒꯤ ꯃꯇꯝ ꯅꯠꯇꯦ꯫ ꯐꯔꯦ, ꯂꯥꯛꯑꯣ ꯆꯠꯂꯁꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯆꯍꯤ 9 ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃꯠꯇ ꯂꯧꯗ꯭ꯔꯦ꯫ ꯃꯆꯥ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯈꯜꯗ ꯂꯩꯇꯥꯗꯦ꯫ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯠꯇꯅ ꯃꯥꯒꯤ ꯃꯪꯂꯥꯟꯗ ꯂꯥꯛꯇꯨꯅ ꯃꯥꯕꯨ ꯆꯩꯕꯒꯨꯝ ꯇꯧꯏ꯫ ꯃꯥꯁꯨ ꯀꯤꯕꯅ ꯂꯣꯏꯔꯦ꯫ ꯊꯕꯥꯁꯨ ꯂꯩꯁꯥꯕꯤ ꯐꯥꯔꯦ꯫ ꯆꯤꯡꯈꯩ, ꯃꯄꯥꯕꯨꯡꯕꯨ ꯍꯦꯛ ꯂꯩꯈꯤꯗꯕ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯍꯥꯟꯅ ꯃꯈꯣꯏꯒꯤ ꯃꯥꯡꯈ꯭ꯔꯕ ꯈꯨꯜ ꯑꯗꯨꯗ ꯑꯃꯨꯛ ꯐꯥꯎꯕ ꯆꯠꯂꯨꯗ꯭ꯔꯦ꯫ ꯊꯕꯥ ꯉꯁꯤꯗꯤ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯊꯤꯔꯨꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯏ꯫ ꯊꯥꯡ ꯃꯆꯥ ꯑꯃꯁꯨ ꯄꯨꯔꯛꯏ꯫ ꯃꯥꯅ ꯃꯅꯥ ꯃꯁꯤꯡ ꯁꯨꯝ ꯍꯦꯛꯂꯤꯉꯩꯗ
ꯑꯉꯥꯎꯕ ꯁꯖꯤ ꯑꯃꯈꯛ ꯊꯣꯔꯛꯇꯨꯅ ꯃꯥꯕꯨ ꯇꯥꯟꯅꯔꯛꯂꯝꯃꯤ ꯃꯗꯨꯗ ꯃꯥꯁꯨ ꯀꯤꯕꯅ ꯀꯟꯅ ꯆꯦꯜꯂꯝꯃꯤ ꯎꯔꯤꯁꯤꯡ ꯑꯗꯨꯗ ꯄꯟꯗꯨꯅ ꯃꯍꯥꯛ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯃꯀꯣꯛ ꯑꯗꯨ ꯌꯩꯁꯤꯜꯂꯝꯃꯤ ꯉꯥꯏꯍꯥꯛꯇꯤ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯔꯝꯃꯤ ꯁꯖꯤ ꯑꯗꯨꯁꯨ ꯆꯦꯟꯈ꯭ꯔꯦ ꯊꯕꯥ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯊꯣꯔꯛꯄꯒ ꯃꯥꯒꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯈꯖꯤꯛ ꯈꯖꯤꯛ ꯅꯤꯡꯁꯤꯡꯕ ꯍꯧꯔꯛꯂꯝꯃꯤ ꯃꯥꯒꯤ ꯃꯃꯤꯡ ꯊꯕꯥ ꯀꯧꯗꯦ ꯂꯤꯡꯖꯦꯜ ꯀꯧꯏ ꯍꯥꯏꯕ ꯈꯪꯂꯛꯏ ꯑꯃꯗꯤ ꯉꯁꯤ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤꯅ ꯋꯥꯅꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝ ꯃꯍꯥꯛꯅꯅꯤ ꯍꯥꯏꯕ ꯈꯪꯖꯔꯛꯏ ꯃꯍꯥꯛ ꯉꯁꯤꯗꯤ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯝꯃꯤ ꯇꯥꯂꯛ ꯑꯗꯨꯗ ꯆꯤꯡꯈꯩꯁꯨ ꯂꯥꯛꯏ ꯂꯩ ꯑꯃ ꯄꯨꯔꯒ ꯆꯦꯜꯂꯛꯄꯅꯤ ꯊꯕꯥ ꯁꯦ ꯂꯤꯡꯖꯦꯜ ꯍꯧꯒꯠꯂꯛꯏ ꯀꯩꯗꯧꯔꯤꯒꯦ ꯀꯞꯄꯤꯗꯨꯕꯣ ꯆꯤꯡꯈꯩ ꯑꯩ ꯀꯣꯛꯁꯦ ꯌꯥꯝ ꯉꯥꯎꯔꯤ ꯑꯩ ꯍꯜꯂꯝꯃꯒꯦ ꯂꯤꯡꯖꯦꯜꯗꯣ ꯍꯥꯟꯅ ꯆꯦꯟꯈ꯭ꯔꯦ ꯆꯤꯡꯈꯩꯁꯨ ꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯌꯥꯝꯅ ꯆꯤꯡꯅꯔꯝꯃꯤ ꯂꯤꯡꯖꯦꯜ ꯈꯣꯟꯖꯥꯁꯤꯡ ꯑꯗꯨꯅ ꯋꯥꯅ ꯍꯤꯡꯅꯔꯤꯕꯗꯨ ꯎꯕꯗ ꯃꯍꯥꯛ ꯂꯦꯞꯄ ꯂꯩꯇꯅ ꯃꯄꯤ ꯇꯥꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨꯗ ꯃꯤꯌꯥꯝ ꯇꯨꯝꯅꯈꯤꯕ ꯉꯥꯏꯗꯨꯅ ꯃꯍꯥꯛ ꯊꯣꯔꯛꯂꯦ ꯆꯤꯡꯈꯩꯅ ꯃꯥꯕꯨ ꯎꯔꯗꯨꯅ ꯀꯗꯥꯏꯗꯅꯣ ꯊꯕꯥ ꯑꯩꯕꯨ ꯈꯥꯝꯂꯅꯨ ꯑꯩꯁꯦ ꯅꯪꯒꯤ ꯌꯦꯛꯅꯕꯒꯤ ꯃꯆꯥꯅꯤ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯟꯖꯥꯁꯤꯡ ꯑꯃꯗꯤ ꯅꯪꯁꯨ ꯑꯋꯥꯕ ꯀꯌꯥ ꯅꯪꯍꯜꯂꯦ ꯉꯁꯤꯗꯤ ꯑꯩ ꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒꯦ ꯑꯗꯨꯒ ꯃꯥꯒꯤ ꯑꯄꯥꯝꯕꯗꯣ ꯍꯪꯂꯒꯦ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯎꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯇꯝꯒꯅꯤ ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯆꯩꯔꯥꯛ ꯄꯤꯍꯟꯒꯅꯤ ꯂꯤꯡꯖꯦꯜ ꯉꯥꯏꯈꯣ ꯑꯍꯤꯡꯁꯤꯗ ꯐꯤꯕꯝ ꯀꯌꯥ ꯆꯥꯔꯣꯏ ꯑꯁꯨꯛ ꯀꯨꯏꯅ ꯅꯪ ꯑꯩ ꯋꯥꯃꯤꯟꯅꯔꯛꯂꯒ ꯅꯪ ꯅꯊꯟꯇ ꯀꯔꯝꯅ ꯍꯨꯟꯗꯣꯛꯀꯅꯤ ꯍꯌꯦꯡꯃꯛ ꯑꯌꯨꯛꯇ ꯀꯣꯔꯧ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯂꯨꯁꯤ ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯂꯥꯛꯑꯣ ꯆꯪꯉꯨ ꯏꯃꯨꯡꯗ ꯆꯤꯡꯈꯩꯁꯨ ꯇꯨꯝꯕ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯑꯍꯤꯡ ꯑꯗꯨꯗ ꯂꯤꯡꯖꯦꯜꯅ ꯃꯇꯣꯝꯇ ꯆꯠꯂꯝꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯑꯗꯨꯝ ꯁꯪꯂꯒ ꯂꯩꯔꯤ ꯅꯣꯡꯉꯥꯟꯗ꯭ꯔꯤꯉꯩ ꯀꯣꯔꯧꯅ ꯊꯣꯛꯇ꯭ꯔꯤꯉꯩ ꯃꯈꯣꯏ ꯑꯅꯤ ꯈꯔ ꯃꯉꯥꯜ ꯐꯥꯎꯔꯛꯄꯒ ꯊꯣꯔꯛꯂꯝꯃꯤ ꯆꯤꯡꯈꯩ ꯉꯁꯤꯗꯤ ꯃꯇꯝ ꯑꯃꯒꯤ ꯃꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯈꯨꯜ ꯑꯗꯨꯗ ꯊꯨꯡꯅꯔꯦ ꯃꯤꯀꯨꯞ ꯑꯗꯨꯗ ꯂꯤꯡꯖꯦꯜꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯦꯜꯂꯛꯂꯝꯃꯤ ꯂꯩꯕꯥꯛ ꯑꯗꯨ ꯇꯧꯊꯣꯛꯏ ꯃꯗꯨꯗꯒꯤ ꯊꯥꯡ ꯑꯗꯨ ꯂꯧꯊꯣꯛꯏ ꯄꯥꯕꯨꯡ ꯉꯁꯤꯗꯤ ꯅꯆꯥ ꯋꯥꯈꯜ ꯆꯨꯝꯃꯤ ꯑꯆꯨꯝꯕꯒꯤꯗꯃꯛꯇ ꯑꯔꯥꯟꯕꯕꯨ ꯃꯥꯡꯍꯜꯂꯒꯦ ꯈꯜꯂꯤ ꯅꯆꯥꯕꯨ ꯉꯥꯛꯄꯤꯌꯨ ꯑꯩꯅ ꯄꯥꯕꯨꯡꯒꯤ ꯂꯃꯟ ꯈꯨꯝꯕ ꯅꯠꯇꯦ ꯑꯆꯨꯝꯕꯒꯤꯗꯃꯛꯇꯅꯤ ꯉꯁꯤꯗꯤ ꯊꯥꯡ ꯑꯁꯤꯅ ꯄꯥꯕꯨꯡ ꯁꯛꯅ ꯃꯥꯏ ꯄꯥꯛꯇꯨꯅ ꯍꯟꯖꯔꯛꯂꯒꯦ ꯃꯈꯣꯏ ꯑꯅꯤꯗꯨ ꯀꯣꯅꯨꯡ ꯇꯝꯅ ꯆꯦꯜꯂꯛꯂꯝꯃꯤ ꯀꯣꯅꯨꯡ ꯑꯗꯨꯗꯤ ꯆꯪꯕ ꯐꯤꯕꯝ ꯆꯥꯗ꯭ꯔꯦ ꯂꯥꯟꯃꯤꯅ ꯉꯥꯛꯇꯨꯅ ꯂꯩ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯃꯤ ꯑꯅꯤꯈꯛꯅ ꯁꯪꯕ ꯂꯣꯝꯗ ꯂꯥꯛꯏ ꯆꯤꯡꯈꯩꯅ ꯂꯥꯟꯃꯤ ꯑꯅꯤꯗꯣ ꯍꯥꯠꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯆꯪꯂꯛꯏ ꯊꯣꯡꯅꯥꯎꯔꯣꯝꯗꯒꯤ ꯑꯣꯏꯅ ꯆꯣꯡꯁꯤꯜꯂꯦ ꯆꯤꯡꯈꯩꯅ ꯃꯤ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯂꯤꯡꯖꯦꯜꯅ ꯃꯥꯒꯤ ꯀꯥꯗ ꯑꯣꯏꯅ ꯊꯨꯡꯂꯔꯦ ꯃꯥꯒꯤ ꯀꯥ ꯑꯗꯨ ꯉꯁꯤꯁꯨ ꯌꯥꯝꯅ ꯅꯥꯟꯅ ꯊꯝꯃꯤ ꯃꯍꯥꯛ ꯃꯄꯥꯕꯨꯡꯒꯤ ꯀꯥ ꯑꯗꯨ ꯊꯤꯔꯛꯂꯝꯃꯤ ꯃꯄꯥꯕꯨꯡꯒꯤ ꯀꯥ ꯑꯗꯨꯗ ꯊꯨꯡꯂꯔꯦ ꯃꯄꯥꯕꯨꯡꯗꯨ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯀꯞꯂꯛꯂꯝꯃꯤ ꯅꯤꯡꯊꯧ ꯑꯗꯨ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯏ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯤ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯝꯃꯤ ꯃꯔꯝꯗꯤ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯁꯛ ꯃꯥꯟꯅꯕ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯥꯕꯨ ꯂꯃꯟ ꯈꯨꯝꯕ ꯂꯥꯛꯂꯤꯕꯣꯏ ꯅꯤꯡꯂꯝꯃꯤ ꯆꯪꯉꯛꯀꯅꯨ ꯍꯦ ꯐꯠꯇꯕ ꯊꯋꯥꯏ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯍꯥꯠꯄ ꯂꯥꯛꯂꯤꯕ ꯂꯤꯡꯖꯦꯜ ꯃꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯛꯂꯝꯃꯤ ꯄꯥꯕꯨꯡ ꯑꯩ ꯅꯪꯒꯤ ꯅꯆꯥ ꯂꯤꯡꯖꯦꯜꯅꯤ ꯑꯩꯕꯨ ꯈꯪꯗ꯭ꯔꯕꯣ ꯅꯤꯡꯊꯧ ꯑꯗꯨ ꯉꯛꯅ ꯅꯪ ꯀꯅꯥꯅꯣ ꯑꯩꯒꯤ ꯏꯆꯥ ꯂꯤꯡꯖꯦꯜꯗꯤ ꯁꯤꯈ꯭ꯔꯦ ꯄꯥꯕꯨꯡ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯑꯩ ꯅꯪꯒꯤ ꯅꯆꯥꯅꯤ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯆꯥ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯂꯩꯔꯨꯔꯦ ꯉꯁꯤꯗꯤ ꯑꯩ ꯄꯥꯕꯨꯡꯕꯨ ꯊꯤꯔꯛꯄꯅꯤ ꯅꯤꯡꯊꯧ ꯑꯗꯨ ꯃꯆꯥꯅꯨꯄꯤꯕꯨ ꯀꯣꯟꯁꯤꯜꯂꯤ ꯅꯪꯕꯨ ꯑꯁꯦꯡꯕꯒꯤ ꯑꯩꯒꯤ ꯏꯆꯥꯔꯥ ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯅ ꯄꯥꯕꯨꯡ ꯃꯪ ꯅꯠꯇꯤꯌꯦ ꯇꯥꯏꯕꯪꯅꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯄꯥꯕꯨꯡꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯑꯩꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯁꯛ ꯑꯃꯅꯤ ꯅꯠꯇꯦ ꯄꯥꯕꯨꯡꯒꯤ ꯃꯔꯥ ꯀꯩꯁꯨ ꯂꯩꯇꯦ ꯂꯥꯜꯂꯤꯕꯗꯤ ꯐꯠꯇ꯭ꯔꯕ ꯃꯈꯣꯏ ꯑꯗꯨꯅꯤ ꯅꯤꯡꯊꯧ ꯑꯗꯨ ꯉꯛꯅ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯃꯈꯣꯏ ꯍꯥꯏꯕꯗꯤ ꯀꯅꯥꯅꯣ ꯄꯥꯕꯨꯡ ꯋꯥꯔꯤꯁꯦ ꯑꯩꯅ ꯇꯝꯍꯧꯗꯕ ꯑꯩꯒꯤ ꯑꯁꯣꯏꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯊꯦꯡꯂꯦ ꯍꯥꯏꯕ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯩ ꯇꯝꯂꯒꯦ ꯑꯩꯒꯤ ꯏꯃꯥ ꯑꯃꯗꯤ ꯈꯨꯂꯥꯛꯄ ꯉꯝꯕꯒꯤ ꯃꯔꯛꯇ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯗꯦ ꯁꯦꯅꯥꯄꯇꯤ ꯑꯕꯣꯏꯆꯥꯒ ꯑꯩꯈꯣꯏꯒꯤ ꯀꯣꯅꯨꯡꯗ ꯊꯕꯛ ꯁꯨꯕꯤ ꯂꯩꯃꯒ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯗꯣ ꯑꯩꯅ ꯇꯥꯍꯧꯏ ꯄꯥꯕꯨꯡꯒꯤ ꯀꯥꯗ ꯆꯤꯊꯤ ꯊꯝꯕꯒꯤ ꯋꯥꯔꯤꯁꯨ ꯑꯩ ꯇꯥꯍꯧꯏ ꯑꯩꯅ ꯄꯥꯕꯨꯡꯗ ꯍꯥꯏꯗꯣꯛꯀꯦ ꯈꯟꯖꯕꯅꯤ ꯃꯈꯣꯏꯅ ꯑꯩꯕꯨ ꯍꯥꯠꯀꯅꯤ ꯏꯃꯥꯁꯨ ꯄꯥꯕꯨꯡꯁꯨ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯑꯩ ꯉꯝꯈꯤꯗꯕꯅꯤ ꯑꯩ ꯑꯄꯪꯕꯤ ꯑꯣꯏꯔꯨꯕꯅ ꯄꯨꯝꯅꯃꯛ ꯑꯁꯤ ꯊꯣꯛꯈꯤꯕꯅꯤ ꯏꯃꯥꯁꯨ ꯑꯩꯒꯤ ꯃꯔꯝꯅ ꯂꯩꯈꯤꯗ꯭ꯔꯦ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯋꯥꯁꯤꯡ ꯑꯁꯤ ꯍꯥꯏꯗꯣꯛꯂꯝꯂꯕꯗꯤ ꯀꯩꯁꯨ ꯊꯣꯛꯂꯝꯂꯣꯏꯗꯕꯅꯤ ꯃꯈꯣꯏꯅ ꯑꯩꯕꯨ ꯀꯤꯍꯟꯕꯗꯒꯤ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯅꯤ ꯅꯤꯡꯊꯧ ꯑꯗꯣ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯑꯕꯣꯏꯆꯥ ꯑꯃꯗꯤ ꯂꯩꯃꯕꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯏꯄꯥꯒꯤ ꯂꯤꯡꯖꯦꯜ ꯏꯄꯥꯅ ꯑꯄꯪꯕ ꯑꯣꯏꯔꯨꯕꯅ ꯅꯪꯒꯤ ꯏꯃꯥꯕꯨ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯅꯪꯕꯨꯗꯤ ꯏꯄꯥꯒꯤ ꯏꯐꯝꯗꯒꯤ ꯅꯥꯊꯩꯍꯜꯂꯣꯏ ꯈꯪꯒꯅꯤ ꯉꯁꯤꯗꯤ ꯅꯤꯡꯊꯧ ꯑꯗꯨ ꯃꯄꯥꯟꯗ ꯊꯣꯔꯛꯂꯦ ꯁꯦꯅꯥꯄꯇꯤ ꯑꯃꯗꯤ ꯂꯥꯟꯃꯤ ꯈꯔꯒ
nupa ama phaduna leirami. Iningthau, nupa ase huranbani. Konung asigi nakanda leiramba lanmi ani amasu mana hatkre. Ningthau ado nupa ado macha nupiga lakminaba soidana oigani haiba khangi wa kaisu ngangdi tumin lei. Senapati aduna wa hanna nganglakpa aduda ningthau adu sauna lanmi sing aduda hairai. Hai, Senapati se khudak asida pangting. Aduga minai nupi leima adusu haujingba pangting. Ningthau aibu singnaba khudingmak loina sigani. Senapati adu pakhatlami. Kainu ningthau na habiribuduba. Lanmi sing aduna Senapati adu pangting le. Laimasu thiraga makhoi ani punna thamle. Iningthau, aikhoigi kari irano. Nakhoigi nara. Aibu apangbu siba oidaba ngangbu. Aise leibak asigi ningthau. Ningthau aigi makhada legadaba nakhoina awangba lambagi wakha. Nongmudi teklaga tarakani haibase nasana khangsadabra. Rajkumari ado anauba phizol hongtoklaga thoraklami. Maduda miyamadu punga ngaknarami. Makhoidi maharani mi halakle haina khanjarami. Aini leibak asigi Rajkumari lingjel. Mifata ani asina lang thaktuna aigi ima amadi mara laisadraba khulakpa ngambagi miyoi singbu hatkiba. Nakhoi ani bo hatpa laman khumba haibase aigi lingdraba wasakni. Ningthau aduna Senapati amadi leimabo nungsamarak aduda numit chupa makarisu pisadana sidriba bawbo thamnami. Mathangi numitade ningthau amadi machanupi makhoi ani ado mama ibemagi mumpham dangna laklami. Lei phajaba ani katlami. Ima nacha lai nachabu warubiganu ko. Nachana apangbi oiramdrabadi. Ngasigi thautok ase thoklamloidabani ko. Memi nangbu thajarudaba yiran. Phattaba makhoigi wahaisingbu thajaruba apangma ningthau aise mara laijadrabi magi nupibu hali. Adubu aina wasak. Icha simadi awa maisa amata langhaloi. Laima masa adu yamna wasalakle. Aboicha ngasina akhoi anigi thabak pangthokpagi aroiba numit oi. Akhoi anigi pap ado ngasidi phangni. Aboicha magi phattaba wakhal lepte. Loiji. Aina sirabasu soidana ningthaugi kuba mase. Aigi oigani. Aina lemna toy. Laima aboichaga maga khangnaruba magi asoibani haiba khalaklami. Adubu upai leite phattaba lambida changsilubana masu siba tabani. Ningthau aduna wakhal honglaga khulakpagi khunja sing adu konungda kaukhatuna makhoigi mayum amamam anakpada sabirami. Aduga nungsi chanana mahausagumna leirami. Jingkhaisu haujikti lingjelbu hanagumna harau harauna kauzaba ngamdre. Rajkumari amada karamna kaugani. Thaugal uttuna ingna kaujaba nattana. Lingjel jingkhaiga chawminarakpani. Loina minarakibasu oirami. Loina kibasu pami. Makhoi anigi nungsiba mayek senghalami. Nungsimari semkhatna khirami. Asumna tauduna leibak ado mahausagumna ingna ban khirami.